ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯔꯥꯖꯀꯨꯃꯥꯔꯤꯒ ꯁꯛꯃꯥꯟꯅꯕꯤ ꯂꯩꯁꯥꯕꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯀꯜꯄꯅꯥ ꯅꯣꯡꯊꯣꯡꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯥꯈ꯭ꯔꯕ ꯅꯨꯡꯁꯥ ꯃꯔꯛꯇꯨꯗ ꯈꯣꯡꯕꯥꯜ ꯃꯆꯥ ꯑꯗꯨꯗ ꯃꯈꯨꯠꯇ ꯏꯟ ꯄꯥꯏꯗꯨꯅ ꯁꯣꯜꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯉꯁꯥꯏꯗꯒꯤ ꯈꯣꯡꯕꯥꯜ ꯄꯜꯂꯤꯗ ꯐꯝꯂꯤꯕ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯌꯥꯏ, ꯉꯥꯗꯨꯕꯨ ꯑꯝꯇ ꯎꯗꯦ, ꯀꯥꯔꯁꯤꯕ ꯅꯪꯕꯣ?" "ꯆꯦꯊꯥꯖꯥ, ꯕꯤꯠ ꯍꯜꯂꯛꯀꯅꯨꯀꯣ, ꯉꯁꯥꯏꯗ ꯅꯠꯇ꯭ꯔꯣ ꯑꯣꯟꯈ꯭ꯔꯤꯕ ꯉꯥ ꯃꯌꯥꯝꯗꯨꯕꯣ? ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯑꯝꯇ ꯇꯥꯟꯕꯤꯔꯛꯑꯣ." "ꯉꯝꯃꯔꯣꯏ ꯑꯩ, ꯅꯪ ꯑꯗꯨꯝ ꯇꯧ, ꯅꯨꯡꯁꯥꯅꯒ ꯃꯔꯣꯜ ꯑꯃ ꯁꯥꯕꯅꯦ, ꯁꯥꯇꯤꯟꯁꯨ ꯑꯝꯇ ꯄꯨꯔꯛꯇꯦ. ꯑꯁꯤꯒꯤ ꯈꯣꯡꯕꯥꯜꯁꯦ ꯑꯁꯤꯗꯒꯤ ꯄꯥꯡꯈꯣꯛꯂꯥ ꯑꯃ ꯍꯦꯛꯂꯒ ꯇꯨꯞꯄꯨ, ꯁꯥꯗꯕꯅꯦ ꯑꯗꯨꯁꯨ." "ꯉꯝꯖꯔꯔꯣꯏ, ꯂꯤꯟꯒ ꯑꯃꯨꯛ ꯂꯩꯔꯝꯗꯅꯅꯦ, ꯆꯠꯂꯁꯦꯃꯤ ꯅꯪꯕꯣ." "ꯅꯨꯡꯁꯥ ꯁꯥꯕꯁꯤꯗ ꯅꯌꯨꯝꯗ ꯀꯩꯗꯧꯔꯤꯒꯦ ꯍꯥꯏꯅꯣ? ꯅꯣꯏ ꯃꯥꯁꯨ ꯂꯩꯔꯝꯃꯣꯏ, ꯅꯣꯏ ꯄꯥꯕꯨꯡꯁꯨ ꯊꯕꯛ ꯆꯠꯂꯝꯒꯅꯤ. ꯅꯕꯨꯡꯅꯦꯅ ꯑꯉꯥꯎꯕ ꯑꯃ ꯂꯩꯕꯗꯨꯁꯨ ꯌꯨꯝꯗ ꯂꯩꯔꯝꯃꯔꯣꯏ. ꯑꯗꯣ ꯊꯣꯏ ꯍꯣꯏꯗꯔ ꯀꯩꯅꯣ ꯁꯤꯡꯖꯨ ꯆꯥꯔꯨꯁꯦꯕ. ꯃꯣꯏ ꯃꯃꯥꯡꯒꯤ ꯍꯩꯅꯧꯗꯣ ꯑꯗꯨꯁꯨ ꯌꯥꯝ ꯆꯥꯎꯔꯕꯅꯤ. ꯐꯖꯅ ꯃꯦꯠꯂꯒ ꯃꯍꯤ ꯊꯛꯑꯗꯤ ꯑꯁ ꯇꯤꯟꯒ ꯆꯨꯝꯃꯤꯍꯦ." "ꯑꯝꯇ ꯉꯥꯏꯈꯣꯍꯦ, ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯉꯥ ꯎꯕ꯭ꯔꯥ ꯌꯦꯡꯉꯛꯑꯣ. ꯅꯪꯒꯤ ꯍꯩꯅꯧꯗꯣ ꯍꯌꯦꯡ ꯑꯣꯏꯅ ꯆꯥꯁꯦꯕ. ꯉꯁꯤ ꯍꯦꯛ ꯐꯥꯍꯧꯗꯕꯗꯅꯦ ꯑꯋꯥꯡꯒꯤ ꯏꯄꯟꯗꯧ ꯇꯣꯃꯥꯜꯒꯤ ꯃꯆꯥꯁꯤꯡꯗꯣ ꯃꯗꯨꯅ ꯊꯦꯡꯅꯈ꯭ꯔꯗꯤ ꯑꯝꯇ ꯂꯩꯔꯝꯃꯔꯣꯏ." "ꯌꯥꯏ, ꯅꯪꯅ ꯉꯥꯗꯧꯅ ꯆꯣꯞꯄꯤꯁꯤꯕꯨ ꯀꯩꯒꯤꯅꯣꯕ? ꯂꯩꯔꯒ ꯆꯥꯔꯁꯨ ꯌꯥꯕꯗꯨꯕꯨ." "ꯍꯣ, ꯅꯣꯏꯗꯧꯅ ꯄꯩꯁꯥ ꯄꯥꯏꯔꯗꯤꯅꯦ ꯑꯩꯁꯨ ꯇꯨꯝꯃꯒ ꯂꯩꯔꯅꯤ." "ꯊꯥꯖ, ꯃꯣꯏ ꯅꯤꯡꯊꯧꯒꯤ ꯃꯆꯥꯒꯗꯣ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯥ? ꯆꯥꯅꯤꯡꯕꯗ ꯆꯥꯗꯅ ꯐꯖꯕ ꯐꯤꯔꯣꯜ ꯃꯌꯥꯝꯒ ꯁꯦꯠꯇꯅ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯅꯤꯀꯣ." "ꯑꯩꯁꯨ ꯃꯖꯥ ꯏꯕꯦꯝꯃ ꯅꯠꯇ꯭ꯔꯕꯅꯤꯅ ꯈꯪꯖꯗ꯭ꯔꯤ." ꯑꯅꯤꯗꯨ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯑꯗꯨꯋꯥꯏꯗ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯌꯥꯏꯊꯣꯏꯕꯤ ꯃꯍꯥꯛꯅ ꯍꯜꯂꯛꯄꯗ ꯃꯃꯥꯗꯤ ꯍꯜꯂꯛꯂꯝꯗ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯆꯥꯛ ꯊꯣꯡꯅꯅꯕ ꯏꯁꯤꯡ ꯁꯣꯛꯄ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤꯗꯨꯗ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯈꯨꯗꯤꯡꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯍꯦꯛ ꯍꯦꯛ ꯆꯠꯂꯤ꯫ "ꯀꯔꯤꯅꯣꯅꯦ ꯌꯥꯏ, ꯅꯪꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯆꯠꯂꯤꯗꯨꯕꯣ?" ꯌꯥꯏꯊꯣꯏꯕꯤ ꯅꯣꯛꯂꯒ ꯂꯇꯥꯗ ꯈꯨꯝꯃꯤ꯫ "ꯏꯃꯥꯕꯣ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯏꯟꯖꯥꯡ ꯈꯜꯂꯤꯅꯦ." "ꯍꯩꯃꯥ, ꯍꯣꯔꯦꯟ ꯊꯣꯡꯕꯒꯤ ꯍꯧꯖꯤꯛꯇꯒꯤ ꯈꯜꯂꯤꯕ? ꯏꯟꯁꯥꯡꯗꯣ ꯍꯥꯎꯗꯧ ꯃꯥꯜꯂꯤꯀꯣ." "ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯍꯥꯎꯔꯅꯤ. ꯑꯗꯣ ꯏꯃꯥꯕꯣ, ꯀꯩꯊꯦꯜ ꯀꯨꯝꯂꯛꯇ ꯉꯥꯏꯔꯣ?" "ꯍꯣꯏ ꯍꯣꯏ, ꯁꯟ ꯒꯥꯔꯤꯁꯨ ꯐꯖꯅ ꯆꯠꯇꯕꯒꯅꯦ ꯅꯨꯃꯤꯠ ꯍꯦꯛꯇ ꯇꯥꯕ. ꯑꯩꯈꯣꯏ ꯊꯥꯖꯒ ꯄꯨꯟꯗ꯭ꯔꯣ ꯅꯪꯕꯣ?" "ꯄꯨꯜꯂꯝꯃꯦ, ꯌꯨꯝꯗ ꯉꯥ ꯃꯌꯥꯝ ꯑꯃ ꯄꯨꯁꯤꯜꯂꯒ ꯆꯪꯈ꯭ꯔꯕꯅꯤ." "ꯑꯦ, ꯀꯗꯥꯏꯗꯒꯤ ꯉꯥꯅꯣꯅꯦ ꯃꯥꯗꯤ?" "ꯑꯩꯈꯣꯏ ꯑꯅꯤ ꯃꯃꯥꯡꯒꯤ ꯈꯣꯡꯕꯥꯜ ꯃꯆꯥꯗꯣ ꯑꯗꯨꯗ ꯏꯟ ꯁꯣꯜꯂꯨꯕ, ꯑꯗꯨꯗꯩ ꯐꯥꯔꯛꯄꯅꯤ." "ꯑꯗꯨꯅꯅꯤꯗꯅ ꯏꯆꯥꯅ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯅꯨꯡꯗꯥꯡꯒꯤ ꯏꯟꯖꯥꯡ ꯈꯜꯂꯤꯁꯤꯗꯤ꯫ ꯐꯔꯦ ꯐꯔꯦ, ꯏꯃꯥꯕꯣꯛ ꯆꯪꯍꯧꯔꯒꯦꯀꯣ, ꯏꯁꯤꯡ ꯁꯣꯛꯆꯔꯨꯔꯣ." "ꯍꯣꯏ ꯏꯃꯥꯕꯣꯛ." ꯌꯥꯏꯊꯣꯏꯕꯤꯅ ꯄꯨꯈ꯭ꯔꯤ ꯑꯗꯣꯝꯗ ꯆꯪꯈ꯭ꯔꯤꯕꯗꯨ ꯎꯕꯗ ꯄꯣꯠꯐꯝ ꯐꯝꯕꯤ ꯃꯦꯝꯊꯣꯏꯅ ꯁꯅꯥꯇꯣꯝꯕꯤꯗ ꯍꯥꯏꯔꯛꯏ, "ꯄꯨꯔꯅꯤꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯦꯅꯦ. ꯃꯁꯛꯅ ꯃꯔꯣꯜ ꯑꯃ ꯏꯪꯂꯤꯕ, ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯦ. ꯂꯥꯏꯕꯛ ꯐꯩꯗ ꯃꯆꯥꯅꯨꯄꯤ ꯃꯁꯛ ꯐꯖꯕꯒ ꯐꯪꯖꯔꯤꯁꯦ." ꯁꯅꯥꯇꯣꯝꯕꯤꯅ, "ꯈꯔꯗꯤꯅꯦ ꯃꯉꯥꯎꯊꯤ ꯍꯥꯏꯅ ꯇꯥꯏ, ꯊꯕꯛꯄꯨꯗꯤ ꯌꯥꯝ ꯐꯕꯅꯤ. ꯃꯄꯥꯗꯨꯅ ꯍꯤꯡꯂꯤꯉꯩꯗꯗꯤ ꯌꯥꯝꯅ ꯀꯣꯝꯖꯔꯝꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯃꯃꯥꯅ ꯑꯣꯏꯅ ꯀꯣꯅꯨꯡꯗ ꯆꯠꯂ ꯃꯥꯜꯂꯦ." "ꯍꯩꯃꯥ, ꯀꯃꯥꯏꯅ ꯂꯩꯈꯤꯗꯕꯅꯣ? ꯑꯩꯗꯤ ꯈꯨꯜꯁꯤꯗ ꯍꯣꯡꯂꯛꯄ ꯀꯨꯏꯗ꯭ꯔꯤꯕꯅꯤꯅ ꯈꯪꯍꯧꯗ꯭ꯔꯦ." "ꯂꯥꯟꯗ ꯁꯤꯈꯤꯕꯅꯤ ꯃꯄꯥꯗꯣ, ꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯣꯏꯔꯝꯕꯅꯤ. ꯍꯧꯖꯤꯛꯇꯤꯅꯦ ꯌꯥꯝꯅ ꯋꯥꯔ ꯃꯥꯜꯂꯦꯗ." "ꯃꯤꯋꯥ ꯉꯥꯡꯕꯕꯨꯗꯤ ꯅꯠꯇꯦꯀꯣ. ꯄꯨꯔꯅꯤꯃꯥꯅ ꯍꯦꯛ ꯍꯦꯛ ꯀꯣꯅꯨꯡꯗ ꯆꯠꯂꯤꯁꯤꯕꯨ ꯀꯔꯤ ꯊꯕꯛ ꯑꯣꯏꯔꯖꯥꯠꯅꯣ? ꯃꯤꯅ ꯀꯔꯤ ꯀꯔꯤꯅꯣ ꯄꯪꯍꯥꯏꯗ ꯍꯥꯏꯅꯩꯗ. ꯑꯌꯨꯛ ꯉꯟꯇꯥꯅ ꯆꯠꯈ꯭ꯔꯒ ꯌꯥꯆꯪꯂꯛꯄꯗ ꯍꯜꯂꯛꯑꯦ." "ꯑꯣ ꯏꯕꯦꯝꯃ, ꯃꯤꯋꯥ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤ. ꯏꯋꯥ ꯏꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯊꯥꯡ ꯌꯥꯝꯅ ꯂꯨꯏ. ꯍꯩꯅ ꯁꯤꯡꯅ ꯊꯥꯡꯗꯕ ꯌꯥꯗꯦ. ꯍꯥꯏꯖꯤꯜꯂꯤ ꯈꯨꯗꯤꯡ ꯏꯄꯛꯇ ꯄꯛꯀꯗꯧꯔꯤꯕꯅꯤ. ꯏꯆꯥ ꯌꯣꯛꯄ ꯉꯝꯅꯅꯕ ꯍꯣꯠꯅꯕꯗꯅꯦ ꯐꯠꯇꯕ ꯊꯕꯛꯇꯗꯤ ꯇꯧꯔꯨꯅꯨꯀꯣ." ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯥꯔꯝꯕ ꯅꯨꯄꯥ ꯑꯗꯨ ꯃꯃꯤꯠ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤꯗꯨꯗ ꯃꯤꯠꯌꯦꯡ ꯇꯥꯔꯨꯏ꯫ ꯎꯔꯦ ꯃꯥꯁꯨ ꯁꯝꯂꯥꯡ ꯑꯗꯨ ꯈ꯭ꯋꯥꯡ ꯃꯄꯥ ꯑꯣꯏ ꯖꯨꯝ ꯖꯨꯝ ꯂꯥꯎꯈꯩ ꯊꯥꯗꯩ꯫ ꯂꯩ ꯃꯆꯨꯗ ꯃꯄꯥꯟ ꯑꯉꯧꯕꯅ ꯀꯣꯠꯄ ꯐꯅꯦꯛ ꯑꯃ ꯁꯦꯠꯂꯤ, ꯐꯨꯔꯤꯠ ꯈꯨꯗꯥꯡ ꯁꯥꯡꯇꯛ ꯇꯧꯕ ꯑꯉꯧꯕ ꯑꯃꯁꯨ ꯂꯤꯠꯂꯤ꯫ ꯁꯝꯂꯥꯡ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯊꯥꯗꯗꯕ ꯃꯈꯩ ꯅꯥꯟꯅ ꯅꯥꯄꯥ ꯑꯗꯨꯗ ꯌꯦꯞꯁꯤꯜꯂꯤ꯫ ꯄꯤꯛꯇꯛ ꯇꯧꯕ ꯒꯨꯂꯥꯞ ꯑꯃꯁꯨ ꯆꯤꯜꯂꯤ꯫ ꯃꯍꯧꯁꯥꯅ ꯌꯥꯏꯊꯣꯏꯕꯤ ꯅꯥꯆꯣꯝꯗ ꯌꯥꯝꯅ ꯉꯥꯎꯏ꯫ ꯌꯦꯡꯗꯨꯅ ꯃꯪꯂꯤꯉꯩꯗ ꯄꯣꯠꯐꯝ ꯐꯝꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯥꯡꯉꯧꯗꯨꯕꯨ ꯍꯥꯄꯛꯈꯣꯔꯣ." "ꯌꯥꯔꯅꯤꯗꯩꯅꯦ." "ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯍꯥꯎꯇ꯭ꯔꯕꯣ ꯏꯅꯦꯒꯤꯁꯤꯕꯣ?"
Hawida ine, ngasidi pukse khara thanba, adugini. Kaya tarage ine? Lupa manga khakta piramu. Salai sel adu piramlaba matungda magi sagol angaubidu thauduna chatki. Iseng soktuna karak hauba nupi adusu michina haifet yenglami. Yaithoibi mahakna lakpada mamasu halaklami. Thaba tombina. Thoibiya, singdi kayam lihorige. Hayeng phawbagidi laini. Ima, kaidorage. Nasadubu imak maksili. Konungda thabak yamna suhanbra. Adugi nateda. Isasi khara khajik nungaitaba adugini. Koksisu yamna lum. Chakto ngasidi khara ngana chasi. Hoi, kainjang thonguge. Achamba ama hekta thongu. Chakpu chaningba iphau phawdeda. Ayengage ima. Ima isa sengtoro. Mamtonsu ngasai laambani. Aboki chahigi din katpasu kuidre amtala ona hairambani. Khangdreda isa sina nongmo nongmogi sum pangal sonjilai. Nabok hek leitaba numittagi yumdaga chatningba phawdre. Tachausu wadi warabani. Macha afaba ngakta pokludana. Ado ima. Itai nupi jele na taunakhibaduna kemta hainadraba. Kari hainaruniya. Nupi masana yade ijadabi piyu sinidana. Khangdreda hojiki matamsi. Macha nupi adugi karisu khandaba mama mapasu leitaba nate. Nakhoigi hojikti matam asina yamna cheksingadabani. Mina su laina su pamba matamni haibadun. Nangi khongpham ama hek soibada. Punsi chupane laikha tagadoribani. Ado aina nupa koidradi yaraba natro. Nupa koiba ngaksu nateni imana hairise. Nangbu pamjaba nungsiba kaya amasu leiramgani. Nangi khudong chaba ngaiba misu leiramgani. Nangna marol ama ngangni ngangwai khangdabani. Imadine nangna laisabi pharakpase tumbaga yaba nate. Nong hanbaga imadi thabak chale numit taraga amo halakani. Nangbu phajana yingsinbiba su ngamdre. Gyan tana yumdagi chathoktana layuko. Ima hi cha khakta leiba yum. Nasana gyan taw. Nang angang macha natraban. Laikai na mit nagadaba thabak tawba yade. Ima gyan tabina pokpa macha aibu gyan tade haibro. Ado ima. Nang konung chatpa to oba. Ai thanda yumda lehobu sam talleba. Phi sage kon lebiyo haisu yade. Ai kado leyo haino ba. Thabak leitabanina nga phapam thiraga leiba taba. Ima leitrabasu inkhol se ngahak sengtoktuna pot thajel. Nupi haibasidi thabak khudingmak loina haijingadabani. Mina tawba sum ngairaga leiba yaba nate. Ima sune chatningdrabani. Mingondagi lausaluriba singasi singthokpa ngamdriba phawbadi chatkhige haina khale. Chalo chak thonguru. Ima sune chaitharukige. Numidang ado mama macha aniro harau chak chaminarami. Mathangi numit ado thaba tombinga tana konung chatkhi yaithoi bisunga da hogatuna thabak pumba losilaba matungda thaja khogi manakta lakpani adubu sumang aduda leptuna thajabu kauge haina tauringai imungda ngangnabadu taraklami. Ima mina pangangda ngangnabaduda imana thajariduna hena ngakri. Mise nusidaba misu yam leibani. Aikoina nusinabase ubada kalaktana taurini. Yaithoibigi imungse ware nangle haidana ngasi phawba kanana mateng pangbikhrage. Aduga hingbangamnanaba lapna thabak suba chatlagana hekta ngangnabiba. Imana phana hairasu aidine moida dum changani. Yaithoibi natana kanaga sutinaroi. Aisu khangini. Isado aisu nungsini. Adubu mama aduna chatliba lichat adudi ai pamdini. Masisu mamagi machani. Matau tamakani. Tama oi khangpoti. Aina ne nangonda hairibase nangbu phahaningbage hairibani. Mama mapana machabu phattaba imunga loina hanigadro. Noina hojik aikoina khitang ngangbada sawningni. Hayeng nakhoina nachana su yaruklaba matamda. Soira kandadi imana haibadu injaramnadi haina khalakhigani. Ima indomcha thaba tombina adugumbado tawgadaba nati. Imana khangdrasu aina muna khangi. Yare tumina leiru. Mina taraga kainong khantari. Yaithobi laadine ai kauro maningda ai phi suruge. Haima. Masi angangse kamai ngangnani. Aina hairibase magi phananabane haibadi khangdeba. Ho ngang horona tomta. Yaithobi thuna mamai leiduna thongalomda thorakle. Lambi aduda makhongdo tapli thangduna lai. Lambi da lehoba misingna mabu uraga tumin ngangna hobadu masu khangi. Karigino khangde yaithobi mara leirabe amagumna mamai adu nonthaduna chali. Karamna yum yokhibano khanghode mangol juri da makhong yanthaduna phami. Wakhal kaya amasu khali. Aigi imanabu adugumba tawramgadrani. Karigino
moina ibu uraga tumin tumin wari sanariba. Masibu aigi wakhalnara. Nate. Aina khalibasibu karino. Aigi imana kaidonungda phataba thabak tawramlai. Yaithoi tawfam khangda ngahak phammi haugatuna mamana ngarang hairamba ingkhol adu phajana sengtoklami. Thongal pareng aduda hauriba gulmohor pambi adu munna yengi. Ngahakti mitpham hongba ngamde. Lambi adudana gulmohor mapansing aduna ingangang na tai. Gulmohor pambi makhong aduda sanare kabok leilei haw kaya amasu sali. Ingna chikna leiriba piktakwa igi yumjaw yengbada pukningbu ingba phawhalli. Yaithoi ngasidi masado hainingba phawde. Tabak loiraba matungda ising sokluge haina thoglakpada thajadu moigi thongalda changlai. Yai, kaidore nang lakani hairaga laktrade. Kaisu tawdeda. Aido aikhoi imana ingkhol se sengdo amona hairamba aduda laktaba. Lao yumda oina phamurase. Kai chalugina thoreino. Kaisu chaloida ising khara so sirana tawbani. Lei singsu hekina khalamba. Lei singsi hega nangdi kadawdoiba. Abok pisakto kaithel kabada pikhiga tawba mana. Aduga chenga onadoine. O nangi lei singse phadi phajari he. Noi thonga se hek yaurakpadadi pukning wakhalga se loine hek ingbadamna tawi bema. Kusemgi phajabana mahausagi phajabadagi kaisu heloida. Aikhoigi lamse aidi yamna nungsi. Mafamsida pokpa phangjabase aigi laibak phabani khale. Kaigino khangde thaja. Aidi sahargi nen khongba marakta suklai leningde. Adungai ipusingna hairamba chahi 8 khuntak lengai matamdadi aikhoigi kanglei bagase yamna warami hai. Adugi matamada maduda pokhodaba yam phaiko. Ado nangsu phi khara saba tamo indom jama tomtana yumpu buse nungai deba. Yai nungai tana hairai. Je thaja aisu phi saragene imada phisa kolamta lebiyo na haibani. Adubu migi paisa singbise si hana singthoki se haidana leirini. Adu loiraga leirese haibaduda aisu kana haiba ngamdraba. Nangna haiba chumme imana ngamdaba matamda yamna wai. Aisu paisa yamna taningi. Ingkholse insang khara tharaga mateng khara oigadra haina khali. Yam phai kaino adudi noigidi ingkholsu chauri matam matamgi injang thajilo leiraga chadobo paisa duna tungsilu. Adagi insang napi khara ine tombigi pofamda thamo. Adum arakpa mina lawsakhini. Paisa khara tungsilaga yela nganura khara loyu. Adusu yam kanani. Thajana hairakliba wado yaithoi bisu yaninglami nokfe tawrai. Asa ama lakpagumna wakhaldasu phawraklami. Hoi che thajana haido aisu aduna phagadaba mali. Ado nangi nga phaba chatpadudi tooko nasak phajabado thijinkhiniba kanabote adugi saruk mapan thoktabida na yumda leiraga sel talu. Adugane nangna haininglabadi indomcha sanatombido ligi thomok polang lubakado yam saba haibani. Mayumdasu mayam ama sabani. Nangna sangba matamda chatlaga tamge hayo adum yarakani. Aisu saba haininge. Ado saba loiraga kaida yondoiba khangnabasu amata leitana. Pangi he nangsidi kaithelda chatlaga ibani kok yominawraga loiri. Hana amukta haiko. Adugane aina haiba thabaktusu tawsilo. Hoi che thaja nangse aigi imanabi oirasu aigi hek pokminaba ichegumna phawi. Aisune kakngaunaraga leirambani kari tawsige haidana. Yai aisu nangi matengdi yamna pangningi. Aikhoisu suraga chabanina aina karimta pangba ngamde. Kadaida pangdrino che thajana aingoda takpiriba aigidamakta tawbiriba mayamsidagi henba kari amuk leirige. Ado yai mina pangangda ngangnabada nang wakhal henjina khanba yadeko. Mi haibasidi aikhoibu nungsidaba mayam amasu leirangani. Jinna mapale haidana pangangda ngangba misu leiribani. Ai nangi khanbada yam nungaide. Yaithoi magi nungaitabado loisenduna phagi tawduna hairai. Aigi khanbiringai migi khanbidabagi aingonda amuk wakalaiko. Kanano haise? Lei mi ama haidokpa yade. Is khangjari bema madugi tilai khumbi manba nupado oiramni. Kaigino khangdeba mai masakse hek ubadane panghada hakajai. Masakto tilai khumbi manbagira khangde. Ningonda adumai noknanuko masa taraga nungairoi. Pamdaba mina hele haibani thongnaba nang soidre tapoireida luhongba. Adumai ga haijilakanuko. Tilai khumbi manba nupaduga aine punsi chupa leminado sarukpudine yunga amata panba khangdasu tokjarage. Kaigino nangna adu amainadriduba. Masak haira kaisu thibasu nate gyana haira tai thabaksu kali.
asuk yamna phaba nupasibu pamdi. Phajare. Khara ngaubududa phajaba manbai wani ibema. Rasido machet amte yaude. Aina nusiba sakta oideba. Ado iche thaja kaino nangna pairaiduba. Haima aidi ngasai kai wari saringaida kauthoure. Se nangi phanikni ngasai do ai indomchagi kaithel da chatui. Aduda aikhoi anigi amamam leirakpani. Nangdi asangba yamna pambaduda asangba machuda mapan angaubana kotpase nangondadi yam pakcherani na laurakpani. Lausalose. Kaigi leiraino ai tale lauba. Kaino yai. Adumaina ka tausilakanu ko. Aine noidaga amta laksaroi. Kang su kuidre. Handaki kang dadi ne thambal hekpa chaluse. Kang numita selo oba. Nangi furit angauba ama leibado adu litlaga yam phajadau mali. Lausilose. Hayengwai nangna leirakanda amuk leioba. Yai phanik to lausili. Ado yai. Nangsu ising suuni haibado soksaruro. Hayengdine ayuk ngatana labukta peruk thiruse. Peruk kang su sadaba kuire. Ngantana thoglo. Ai chale ko. Hoi, ai lehaurage. Thajana chatkibado yai thoibi machi lengda leptuna yenghawi. Makuta pairiba phanek aduda amuk yengduna hairai. Nangumba ama. Aigi marup oina phangsabase. Aigi laibak yamna phabani. Che thaja. Nangi lamanse. Nongmadi aina singba ngamjage ko. Ya changlagwa matamni sumanga do wai sitlingaida mamana mamai imak maksina lakpado ubada yai thoibi mamagi manakta changduna hangi. Ima, kaidaurage nasa ngamdraba? Koksi khara nungaiti. Ising kita puro. Imungda irenjana potharuro ai purage. Purnima imung changki. Yaido mamagi amukta ukidriba mawong aduda masado chingnaba kharadi phaurami. Maso imungda changduna mamagi ising piramlaba matungda chakngana thongdoklami. Mamada wa kharadi hainingi adubu masa adu khara kallaga hanglage haina khallami. Mathangi numitni Purnima masa ngamdabana thabak chatlamde. Yai mamana hiplibadugi manakta phamduna hangi. Ima, nasado khara pharaba. Ai ipumaiba kauruge. Ima matumta lehoba tanbra. Kaurunuda. Ima kaisu tauroi. Imagi naktane icha lengdana lay. Kuirui ima ngaktangni ipuda yingthokhanse. Imana sumai sum hogatana laybado ai nungaiteba. Imagi yai. Nang imabu thadokduna chatkhin. Ngasidi imana nangonda wa khara haigi. Imana haigadoriba wase matam kuina. Kanadasu haidoktana thamlakpa wan. Wa ase kanadasu haiba yade ko. Yaido hairoi haibagumna mangak nomi tumina mamagi manakta phamduna warido taraga. Nangna hehek imada. Nangi pabungi maramda tattana hangbado. Ngasidi ima hairage. Aina yum masida laklaba matong. Nangi pabung se ningthaugi achanba manai oirami. Aina tha sujilaklaba matamda konung chatpa lepki. Laibak thibana iningthau pari hanbagi mamitta macha amata uramdi. Adubu matam kuidana ima angang unaraki. Adubu angakpan. Nanga chap manaba nupi macha amaga nakhoi ani poki. Matam aduda iningthau pari hanbasu yamna harauki. Nakhoi anigi manungda amatang magi macha oina pibiyu haina haijaraki. Adubu matamduda nangi pabung aikhoi ani matha yamna saki. Icha oibana mingonda pithokpasu ngamlamde. Iningthaugi matausu yengba ngamda. Angang ama piki. Nangbuna aikhoina punna lehauki. Nangna chahi 5 surakpada lan chatpada. Nangi pabunggi asiba hakchang oina halakkibani. Matam adudagi ngasi phawba aina nangbu napa yaudana yengsilaktuna laki. Aduga nanga chap manabi nangi nache sakpi adubusu aina ujaningkhibana konungda chatuna konungi thabak suduna asukui base leirakkhibani. Hojikti nache dusu laisabi mapung marei phan. Aduga wa makha tadringai thajagi khonjal tarakpadagi chap lepkhri. Tanjaduda thaja changlaklami. Che thaja kaijalubano. Indomcha masangamde haibaduda lakpani. Indomcha bu khara pharaba yai. Khangdida kai haidoino. Sor honbasu wai hai. Ngarangdagi makok chikpani. Hojikpudi khara phare hai. Sak somta chaw haiba yade. Aina ipumai ba kauruge haibasu yade. Itomta aisu tawpham khangdadana leiramini. Ipubudi aina hairamabani ngahak lerga laani. Kai kaino indomchana chaningba khara semnaba tawse. Mama macha sanaramba waridu makha takhidre tumina leikhre. Ngahak leiraba matungda amaiba tomba laktuna Purnima bu yenglami.
ꯌꯨꯝ ꯑꯗꯨꯗꯁꯨ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯀꯔꯤ ꯃꯇꯧꯅꯣ ꯌꯨꯝꯁꯤꯗ ꯇꯧꯔꯝꯂꯤꯕꯁꯤꯗꯤ? ꯏꯕꯦꯝꯃ, ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯖꯤꯛꯇ ꯄꯨꯊꯣꯛ, ꯃꯗꯨꯗꯅꯦ ꯂꯩ ꯃꯆꯨ 10ꯒ ꯅꯪꯅ ꯊꯤꯗꯨꯅ ꯄꯨꯔꯛ, ꯂꯩꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯃꯥꯟꯅꯍꯟꯒꯅꯨ." "ꯍꯣꯏ ꯄꯨꯃꯥꯏꯕ." ꯊꯥꯖ ꯑꯃꯗꯤ ꯌꯥꯏꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯨꯔꯅꯤꯃꯥꯗ ꯍꯥꯏꯔꯛꯏ, "ꯕꯦꯝꯃ, ꯅꯪꯒꯤ ꯅꯆꯥ ꯑꯅꯤꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯗꯁꯥ ꯄꯥꯡꯈꯤꯗ꯭ꯔꯦꯗꯀꯣ꯫ ꯅꯆꯥꯅꯨꯄꯤ ꯑꯃꯗꯤ ꯅꯪꯅ ꯀꯟꯕ ꯉꯝꯍꯧꯗ꯭ꯔ ꯃꯥꯜꯂꯦ." ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨꯗ ꯄꯨꯔꯅꯤꯃꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯥꯏꯔꯛꯏ, "ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ, ꯈꯪꯅ ꯈꯪꯅ ꯏꯆꯥꯕꯨ ꯀꯟꯕ ꯉꯝꯗꯅ ꯆꯠꯈ꯭ꯔꯦ꯫ ꯃꯃꯥ ꯑꯩꯅ ꯏꯊꯥꯗ ꯆꯦꯠꯅ ꯄꯥꯜꯍꯧꯗꯕꯗꯒꯤ ꯃꯗꯨꯒꯤ ꯃꯩꯆꯥꯛꯅꯤ ꯉꯁꯤ ꯑꯩꯅ ꯐꯪꯂꯤꯕ ꯃꯩꯆꯥꯛꯁꯦ." "ꯀꯞꯀꯅꯨ ꯏꯕꯦꯝꯃ, ꯃꯁꯤ ꯇꯥꯏꯕꯪ ꯃꯄꯨ ꯃꯥꯒꯤ ꯂꯤꯛꯂꯝ ꯂꯤꯂꯥ, ꯑꯁꯨꯝꯅ ꯊꯣꯛꯎ ꯍꯥꯏꯗꯅ ꯇꯝꯂꯝꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯉꯝꯕ ꯎꯄꯥꯏ ꯑꯃꯈꯛꯇꯤ ꯂꯩꯗꯣ." "ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ ꯃꯥꯏꯕ, ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯑꯩꯒꯤ ꯏꯆꯥ ꯌꯥꯏꯕꯨ ꯀꯟꯒꯅꯤ?" "ꯊꯋꯥꯏ ꯑꯅꯤ ꯑꯣꯟꯅꯕꯗꯤ ꯌꯥꯒꯅꯤ ꯏꯕꯦꯝ." ꯎꯄꯥꯏ ꯂꯩꯇ ꯍꯥꯏꯈꯤꯕꯅꯤ ꯅꯃꯥꯏꯕ ꯇꯣꯝꯕꯁꯨ꯫ "ꯑꯣꯖꯥ ꯃꯥꯏꯕ, ꯑꯩꯒꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯒꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤ ꯊꯋꯥꯏ ꯃꯥꯡꯈꯤꯕꯗ ꯑꯩ ꯀꯔꯤꯁꯨ ꯆꯤꯡꯅꯕ ꯐꯥꯎꯗꯦ꯫ ꯑꯗꯨꯕꯨ ꯑꯣꯖꯥ ꯃꯥꯏꯕ, ꯍꯌꯦꯡ ꯑꯩꯅ ꯆꯠꯈ꯭ꯔꯕ ꯃꯇꯝꯗ ꯏꯆꯥꯅ ꯀꯔꯝꯅ ꯍꯤꯡꯍꯧꯒꯅꯤ ꯈꯟꯕꯗ ꯑꯩ ꯋꯥꯗꯕ ꯉꯝꯗꯦ꯫ ꯃꯁꯤ ꯅꯠꯇꯅ ꯑꯩꯒꯤꯗꯤ ꯎꯄꯥꯏ ꯂꯩꯇꯦ꯫ ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯩꯅ ꯅꯨꯡꯁꯤ, ꯏꯁꯨꯒꯤ ꯊꯋꯥꯏ ꯑꯁꯤꯁꯨ ꯃꯥꯡꯈꯤꯕꯗꯤ ꯄꯥꯝꯗꯦ꯫ ꯀꯝꯗꯧꯅꯤ ꯏꯕꯦꯝꯃ, ꯃꯇꯝꯗꯤ ꯁꯨꯝ ꯅꯛꯁꯤꯜꯂꯛꯀꯅꯤ." ꯄꯨꯔꯅꯤꯃꯥ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯑꯣꯖꯥ ꯃꯥꯏꯕ, ꯑꯩꯒꯤ ꯏꯆꯥ ꯌꯥꯏꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯌꯨ." ꯑꯃꯥꯏꯕ ꯇꯣꯝꯕꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯕꯒꯨꯝꯅ ꯃꯉꯛꯇꯨ ꯅꯣꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃꯗꯤ ꯅꯃꯥ ꯅꯆꯥ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯣ, ꯍꯌꯦꯡ ꯉꯟꯅ ꯑꯩ ꯑꯃꯨꯛ ꯂꯥꯛꯀꯦ." ꯂꯩꯁꯤꯡꯗꯨ ꯄꯨꯔꯛꯂꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯇꯣꯝꯕ ꯃꯥꯅ ꯇꯧꯒꯗꯕꯁꯤꯡ ꯑꯗꯨ ꯇꯧꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯊꯥꯖꯁꯨ ꯊꯦꯡꯖꯤꯜꯂꯛꯄꯗꯒꯤ ꯃꯌꯨꯝꯗ ꯍꯟꯈ꯭ರೆ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯌꯥꯏ ꯃꯃꯥꯅ ꯈꯔ ꯀꯟꯕꯗꯨ ꯎꯕꯗ ꯃꯁꯥꯗꯣ ꯍꯔꯥꯎꯖꯩ꯫ ꯃꯃꯥꯅ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕ ꯁꯣꯏꯕꯨꯝ ꯑꯗꯨ ꯐꯖꯅ ꯏꯔꯣꯜꯂꯝꯃꯤ꯫ ꯃꯥꯅ ꯌꯣꯛꯂꯒ ꯊꯝꯂꯤꯕ ꯃꯩꯇꯩ ꯉꯥꯁꯤꯡ ꯑꯗꯨ ꯐꯖꯅ ꯉꯧꯗꯨꯅ ꯃꯃꯥ ꯃꯆꯥ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯩ꯫ ꯑꯗꯨꯕꯨ ꯄꯨꯔꯅꯤꯃꯥꯗꯤ ꯃꯆꯥ ꯎꯗ꯭ꯔꯤꯉꯩꯗ ꯄꯤꯔꯥꯡ ꯑꯗꯨ ꯂꯣꯟꯅ ꯇꯩꯊꯣꯛꯈꯤꯕꯅꯤ꯫ "ꯏꯃꯥ, ꯏꯟꯖꯥꯡ ꯍꯥꯎꯕ꯭ꯔꯥ? ꯏꯆꯥꯅ ꯊꯣꯡꯕꯕꯨ ꯍꯥꯎꯇꯦ ꯍꯥꯏꯕ꯭ꯔꯣ? ꯑꯗꯨꯗꯤ ꯈꯔ ꯌꯥꯝ ꯆꯥꯁꯤꯜꯂꯣ, ꯅꯁꯥꯗꯣ ꯐꯠꯇ꯭ꯔꯤꯕꯅꯤꯅ." "ꯑꯗꯣ ꯏꯃꯥ, ꯅꯁꯥꯗꯣ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯣ?" "ꯐꯔꯦꯗ, ꯉꯁꯥꯏ ꯆꯝꯐꯨꯠ ꯃꯌꯥꯝ ꯆꯥꯈꯤꯕꯗꯨꯗ ꯄꯨꯛ ꯊꯟꯗꯨꯅ ꯇꯧꯕꯅꯤ꯫ ꯅꯪꯗꯨꯝꯅ ꯄꯨꯛ ꯊꯟꯅ ꯆꯥꯁꯤꯜꯂꯨ." ꯄꯨꯔꯅꯤꯃꯥ ꯃꯆꯥꯅ ꯍꯥꯎꯅ ꯆꯥꯔꯤꯕꯗꯨꯗ ꯌꯦꯡꯗꯨꯅ ꯇꯥꯔꯛꯀꯦ ꯇꯧꯔꯤꯕ ꯃꯄꯤ ꯑꯗꯨ ꯈꯪꯒꯠꯅꯕ ꯍꯣꯠꯅꯩ꯫ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏ ꯈꯟꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ꯫ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯄꯨꯔꯅꯤꯃꯥꯅ ꯃꯆꯥꯕꯨ ꯇꯨꯝꯕ ꯁꯨꯝꯕꯤꯔꯝꯃꯤ꯫ "ꯏꯃꯥ, ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯃꯇꯤꯛ ꯆꯥꯔꯒ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯦ ꯈꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯂꯥꯏꯔꯤꯛꯁꯨ ꯇꯝꯍꯧꯗꯦ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯅ ꯄꯩꯁా ꯃꯌꯥꯝ ꯇꯥꯟꯗꯨꯅ ꯏꯃꯥꯕు ꯅꯨꯡꯉꯥꯏꯅ ꯊꯝꯗꯣꯏꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯖꯥꯎꯁꯦ, ꯅꯣꯡꯖꯨ ꯊꯥ ꯈꯨꯗꯤꯡꯒꯤ ꯏꯁꯤꯡ ꯌꯨꯔꯤꯁꯦ, ꯁꯤꯁꯨ ꯑꯩꯅ ꯁꯦꯝꯖꯤꯟꯗꯣꯏꯅꯤ꯫ ꯏꯆꯥꯅ ꯏꯃꯥꯕు ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯊꯝꯂꯤꯕꯁꯤꯗꯤ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯌꯥꯏ, ꯀꯔꯤꯒꯨꯝꯕ ꯏꯃꯥꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯕꯁꯨ ꯃꯃꯥꯒꯤ ꯂꯃꯟ ꯇꯣꯟꯗꯕ ꯃꯆꯥ ꯍꯥꯏꯕꯗꯣ ꯅꯪꯗꯤ ꯑꯣꯏꯔꯕꯅꯤ꯫ ꯉꯁꯤ ꯐꯥꯎꯕ ꯏꯆꯥꯅ ꯇꯧꯕ ꯈꯨꯗꯤꯡ ꯏꯃꯥꯅ ꯄꯦꯟꯗꯕ ꯑꯃꯠꯇ ꯌꯥꯎꯔꯛꯈꯤꯗ꯭ꯔꯦ꯫ ꯏꯃꯥꯅ ꯏꯆꯥꯕꯨ ꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯈꯤꯗ꯭ꯔꯕꯁꯨ ꯅꯪꯅꯗꯤ ꯅꯃꯥ ꯑꯩꯒꯤ ꯂꯃꯟ ꯇꯣꯟꯗꯕ ꯑꯣꯏꯖꯔꯣ." "ꯀꯩꯅꯣ ꯏꯃꯥ, ꯅꯪꯅ ꯉꯥꯡꯉꯤꯕ ꯃꯌꯥꯝꯗꯨꯕꯣ? ꯏꯃꯥꯕꯨ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯈꯤꯗꯣꯏꯅꯤ꯫ ꯅꯪꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯏꯃꯥꯅ ꯍꯦꯛ ꯍꯦꯛ ꯁꯛꯇꯨꯅ ꯅꯪꯕꯨ ꯇꯨꯝꯅꯅꯕ ꯁꯨꯝꯈꯤꯕ ꯅꯥꯎꯁꯨꯝ ꯏꯁꯩ ꯑꯗꯣ ꯏꯃꯥ ꯁꯛꯀꯦ꯫ ꯑꯗꯨꯒꯅꯦ ꯏꯆꯥꯕꯨ ꯇꯨꯝꯕ ꯊꯦꯝꯈꯤ." "ꯁꯛꯄꯤꯌꯨ ꯏꯃꯥ, ꯀꯨꯏꯔꯦ ꯏꯃꯥꯅ ꯑꯩꯕꯨ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯇꯨꯅ ꯁꯨꯝꯈꯤꯗꯕ꯫ ꯑꯉꯥꯎꯕꯤ, ꯂꯩꯁꯥꯕꯤ ꯐꯥꯔꯒꯕꯨ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯈꯤꯗ꯭ꯔꯣ?" ꯍꯔꯥꯎꯅ ꯅꯨꯡꯁꯤꯅ ꯅꯣꯛꯃꯤꯟꯅꯩ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ꯫ ꯄꯨꯔꯅꯤꯃꯥ ꯅꯣꯛꯅ ꯅꯣꯛꯅ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯏꯍꯧꯈꯤꯕꯅꯤ꯫ ꯌꯥꯏꯊꯣꯏꯕꯤ ꯃꯃꯤꯠ ꯇꯞꯅ ꯎꯏꯁꯤꯟꯗꯨꯅ ꯃꯃꯥꯒꯤ ꯅꯥꯎꯁꯨꯝ ꯏꯁꯩꯕꯨ ꯇꯥꯒꯗꯕꯒꯤ ꯉꯥꯏꯔꯤ꯫ ꯄꯨꯔꯅꯤꯃꯥ ꯇꯞꯅ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯅꯥꯎꯁꯨꯝ ꯏꯁꯩ ꯑꯗꯨ ꯁꯛꯂꯛꯏ꯫ "ꯊꯋꯥꯟ ꯃꯥꯒꯤ ꯃꯔꯛꯇ ꯊꯥꯖ ꯃꯥꯁꯨ ꯊꯣꯔꯛꯂꯦ, ꯑꯍꯤꯡ ꯂꯩꯔꯥꯡ ꯊꯥꯕꯜꯂꯩ, ꯂꯩꯅꯝ ꯂꯩꯀꯥꯏ ꯀꯣꯏꯔꯛꯂꯦ, ꯏꯆꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯥꯏꯊꯣꯡꯗ ꯇꯝꯅꯥ ꯀꯧꯕꯤ ꯆꯦꯛꯂꯥꯅ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯂꯤ." ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯁꯛꯂꯤꯕ ꯅꯥꯎꯁꯨꯝ ꯏꯁꯩꯒꯤ ꯃꯔꯛꯇ ꯇꯨꯝꯈꯨꯟ ꯇꯥꯟꯈ꯭ꯔꯦ ꯌꯥꯏꯊꯣꯏꯕꯤ꯫ ꯄꯨꯔꯅꯤꯃꯥ ꯃꯆꯥꯒꯤ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯁꯣꯜꯂꯤ ꯇꯞꯅ꯫ "ꯍꯟꯗꯛꯀꯤ ꯃꯄꯣꯛꯇ
ꯏꯆꯥꯕꯨ ꯏꯃꯥꯅ ꯅꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯈꯤꯗ꯭ꯔꯕꯁꯨ ꯏꯆꯥꯒꯤ ꯇꯨꯡꯗ ꯏꯃꯥꯅ ꯅꯃꯤ ꯑꯣꯏꯗꯨꯅ ꯂꯥꯛꯈꯤ ꯑꯋꯥꯕ ꯁꯔꯨꯛ ꯌꯥꯎꯗ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯛꯎ ꯏꯃꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯀꯅꯤ ꯅꯪꯒꯤ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯗꯨꯈꯛ ꯏꯃꯥꯕꯨ ꯌꯦꯡꯍꯟꯕ ꯃꯁꯤꯅ ꯏꯃꯥꯒꯤ ꯂꯃꯟ ꯇꯣꯟꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯔꯛꯎ ꯏꯃꯥꯒꯤ ꯊꯣꯏꯕꯤ ꯃꯆꯥꯒꯤ ꯂꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯗꯨꯅ ꯃꯥꯒꯤ ꯄꯥꯝꯕꯣꯝ ꯑꯗꯨꯗ ꯃꯆꯥꯕꯨ ꯃꯣꯟꯈꯥꯡꯅꯍꯟꯗꯨꯅ ꯇꯞꯅ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯟꯈꯤ ꯀꯩꯗꯧꯉꯩ ꯆꯠꯈꯤꯒꯅꯤ ꯈꯪꯗꯕ ꯊꯋꯥꯏ ꯃꯥꯅ ꯂꯩꯔꯤꯉꯩ ꯈꯪꯈꯤꯕꯅꯤ ꯄꯨꯟꯁꯤꯒꯤ ꯃꯍꯥꯎ ꯊꯥꯗꯣꯛꯅꯤꯡꯗ ꯄꯨꯟꯁꯤꯕꯨ ꯕꯤꯗꯥꯏ ꯄꯤꯔꯝꯂꯦ ꯄꯨꯕꯤꯈꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇ ꯊꯋꯥꯏ ꯑꯗꯨꯕꯨ ꯃꯄꯥꯝ ꯀꯥꯏꯅ ꯆꯦꯛꯂꯥꯅ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯄꯥꯏꯈꯤꯗꯣ ꯌꯦꯡꯂꯝꯃꯤ ꯑꯃꯨꯛꯇꯪ ꯑꯔꯣꯏꯕ ꯑꯣꯏꯅ ꯇꯥꯏꯕꯪ ꯑꯁꯤꯕꯨ ꯃꯊꯪꯒꯤ ꯑꯉꯟꯕ ꯑꯌꯨꯛꯅꯤ ꯌꯥꯏꯊꯣꯏꯕꯤꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗꯗꯤ ꯃꯃꯥꯗꯤ ꯇꯨꯝꯂꯝꯕ ꯑꯗꯨꯗ ꯍꯧꯗꯣꯛꯂꯝꯗ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯤ ꯆꯥꯛ ꯂꯣꯏꯔꯕ ꯐꯥꯎꯕꯗ ꯍꯧꯒꯠꯇꯕꯗꯨꯗ ꯃꯁꯥ ꯉꯝꯗ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯀꯧꯕꯗꯗꯤ ꯈꯨꯝꯂꯛꯃꯟꯗꯕ ꯑꯗꯨꯗ ꯄꯥꯈꯠꯂꯛꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯣꯝꯕꯁꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯑꯃꯥꯏꯕ ꯇꯣꯝꯕꯅ ꯌꯥꯏꯊꯣꯏꯕꯤꯗ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ ꯕꯦꯝꯃ ꯅꯃꯥꯁꯦ ꯐꯤ ꯑꯉꯧꯕ ꯑꯃꯅ ꯑꯃꯨꯛꯇ ꯀꯨꯞꯁꯤꯟꯕꯤꯌꯨ ꯋꯥꯍꯩꯗꯨꯗ ꯌꯥꯏꯊꯣꯏꯕꯤ ꯂꯩꯃꯥꯏꯗ ꯐꯝꯊꯈꯤ ꯃꯈꯣꯜ ꯊꯣꯛꯄꯁꯨ ꯉꯝꯗ ꯃꯃꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯁꯛꯇꯝꯕꯨ ꯌꯦꯡꯗꯨꯅ ꯃꯄꯤ ꯇꯞ ꯇꯥꯏ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯄꯥꯎ ꯇꯥꯅꯗꯨꯅ ꯂꯥꯛꯅꯔꯝꯃꯤ ꯄꯨꯔꯅꯤꯃꯥꯒꯤ ꯍꯛꯆꯥꯡꯕꯨ ꯃꯊꯧ ꯃꯉꯝ ꯇꯧꯅꯅꯕ ꯍꯥꯏꯗꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯌꯥꯏꯊꯣꯏꯕꯤ ꯍꯧꯖꯤꯛꯁꯨ ꯃꯆꯤ ꯂꯦꯡꯗ ꯐꯃꯥꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯃꯪꯂꯤ ꯋꯥꯈꯜ ꯍꯛꯆꯥꯡ ꯄꯨꯝꯕ ꯂꯣꯏꯅ ꯁꯣꯟꯊꯈ꯭ꯔꯦ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯆꯤꯟꯕꯥꯜ ꯑꯗꯨꯗꯒꯤ ꯊꯣꯛꯄ ꯉꯝꯗ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯂꯩꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯊꯥꯖ ꯌꯦꯡꯕ ꯉꯝꯗ ꯌꯥꯏꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯃꯥꯁꯨ ꯀꯞꯄꯤ ꯋꯥꯅ ꯁꯣꯔ ꯍꯣꯟꯗꯨꯅ ꯅꯤꯛ ꯅꯤꯛ ꯂꯥꯎꯕ ꯈꯣꯟꯖꯦꯜꯅ ꯍꯥꯏꯔꯛꯏ ꯆꯦ ꯊꯥꯖ ꯑꯩꯅ ꯎꯔꯤꯕ ꯃꯌꯥꯝꯁꯦ ꯃꯪ ꯑꯝꯇ ꯑꯣꯏꯍꯟꯕꯤꯔꯝꯃꯨꯕ ꯑꯩ ꯈꯥꯡꯕ ꯌꯥꯝ ꯋꯥꯔꯦ ꯏꯃꯥꯅ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗꯁꯨ ꯀꯩꯝꯇ ꯍꯥꯏꯔꯝꯗꯅ ꯑꯩꯕꯨ ꯊꯥꯗꯣꯛꯑꯝꯃꯤꯁꯦ ꯌꯥꯏ ꯅꯪ ꯑꯗꯨꯝꯅ ꯀꯞꯀꯅꯨ ꯑꯩ ꯌꯦꯡꯕ ꯉꯝꯗꯤꯌꯦ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯥꯏꯕ ꯇꯣꯝꯕ ꯌꯥꯏꯊꯣꯏꯕꯤꯗ ꯂꯤꯔꯝꯃꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯞꯈ꯭ꯔꯦ ꯃꯥꯗꯤ ꯑꯁꯨꯝꯅ ꯊꯥꯕꯝ ꯑꯃ ꯍꯧꯖꯤꯟꯈꯤꯕ ꯈꯪꯍꯧꯗꯦ ꯌꯥꯏ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯊꯥꯖꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯃꯥꯒꯤ ꯃꯪꯂꯥꯟꯗ ꯇꯠꯇꯅ ꯍꯥꯏꯔꯝꯕ ꯋꯥ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ ꯏꯃꯥꯒꯤ ꯌꯥꯏ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯅꯆꯦ ꯑꯃꯗꯤ ꯅꯄꯥꯒꯤ ꯂꯃꯟ ꯁꯤꯡꯂꯛꯎ ꯃꯇꯝ ꯄꯨꯝꯕꯗ ꯏꯆꯥꯒꯤ ꯇꯨꯡꯗ ꯏꯃꯥ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯅꯪ ꯀꯥꯎꯒꯅꯨ ꯏꯆꯥꯗꯤ ꯑꯈꯥꯡ ꯀꯟꯕꯤꯅꯤ ꯊꯧꯅꯥ ꯂꯩꯕꯤꯅꯤ ꯏꯃꯥꯅ ꯊꯥꯖꯩ ꯅꯪꯒꯤ ꯊꯧꯅꯥ ꯑꯗꯣ ꯏꯃꯥꯕꯨ ꯎꯍꯜꯂꯨ ꯐꯠꯇꯕ ꯀꯌꯥꯅ ꯌꯣꯝꯂꯨꯕ ꯀꯣꯅꯨꯡ ꯑꯗꯨ ꯅꯍꯥꯛꯅ ꯃꯨꯠꯊꯠꯂꯛꯎ ꯏꯃꯥ ꯑꯩ ꯁꯣꯏꯗꯅ ꯀꯣꯅꯨꯡꯗ ꯆꯠꯀꯅꯤ ꯏꯆꯦꯒꯤ ꯈꯣꯡꯒꯨꯜ ꯑꯩ ꯁꯣꯏꯗꯅ ꯂꯤꯒꯅꯤ ꯏꯃꯥ ꯌꯥꯏꯊꯣꯏꯕꯤ ꯋꯥꯔꯤ ꯄꯨꯝꯕ ꯃꯥꯒꯤ ꯃꯇꯥ ꯑꯣꯏꯔꯤꯕꯤ ꯃꯆꯦ ꯊꯥꯖꯗ ꯂꯤꯔꯝꯃꯤ ꯃꯥꯒꯤ ꯃꯌꯨꯝ ꯑꯗꯨꯕꯨ ꯁꯦꯟꯅꯔꯝꯂꯗꯨꯅ ꯌꯥꯏꯊꯣꯏꯕꯤ ꯀꯣꯅꯨꯡ ꯄꯥꯡꯂꯛꯂꯤ ꯁꯨꯝ ꯂꯥꯛꯄꯗ ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥ ꯑꯃꯈꯛ ꯃꯥꯒꯤ ꯇꯨꯡ ꯏꯜꯂꯛꯂꯤꯕꯗꯨ ꯃꯍꯥꯛꯅ ꯁꯨꯝ ꯌꯦꯡꯉꯤ ꯌꯥꯏꯊꯣꯏꯕꯤ ꯈꯣꯡꯊꯥꯡ ꯑꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯍꯪꯉꯤ ꯁꯒꯣꯜ ꯊꯧꯕ ꯃꯍꯥꯁꯣꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯇꯨꯡ ꯁꯨꯝ ꯏꯜꯂꯛꯂꯤꯕꯗꯤ ꯅꯨꯄꯥꯗꯣ ꯀꯩꯁꯨ ꯈꯨꯝꯗ ꯃꯈꯥꯗ ꯀꯨꯝꯊꯔꯛꯇꯨꯅ ꯍꯪꯉꯤ ꯀꯔꯤ ꯂꯝ ꯌꯧꯒꯗꯕꯅꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯍꯪꯂꯤꯕꯗꯤ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯑꯩ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯅꯪ ꯀꯣꯅꯨꯡꯒꯤ ꯃꯤꯔꯥ ꯑꯩꯁꯦ ꯀꯣꯅꯨꯡꯗ ꯆꯠꯀꯗꯕꯅꯤ ꯑꯗꯨꯕꯨ ꯂꯝꯕꯤꯁꯨ ꯈꯪꯗꯕꯅ ꯁꯒꯣꯜ ꯒꯥꯔꯤꯁꯨ ꯑꯃꯠꯇ ꯂꯥꯛꯇꯕ ꯑꯗꯨꯒꯤ ꯑꯩꯁꯦ ꯁꯨꯝ ꯈꯣꯡꯅ ꯆꯠꯂꯤꯕꯅꯤ ꯑꯗꯣ ꯅꯪꯕꯨ ꯀꯅꯥꯅꯣ ꯃꯃꯥꯏꯗ ꯈꯨꯝꯂꯤꯕ ꯐꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯎꯞꯂꯛꯈꯤꯕ ꯇꯨꯄꯤ ꯑꯐꯟꯕ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯃꯤꯡ ꯁꯂꯥꯏ ꯃꯉꯥꯡ ꯅꯤꯡꯉꯣꯜ ꯂꯩꯃꯒꯤ ꯃꯆꯥꯅꯤ ꯑꯩꯒꯤ ꯏꯄꯥꯗꯤ ꯕ꯭ꯔꯤꯇꯤꯁꯅꯤ ꯑꯣ ꯑꯗꯨꯗꯤ ꯅꯍꯥꯛ ꯁꯥꯍꯦꯕ ꯃꯆꯥ ꯑꯣꯏꯔꯦ ꯑꯩꯅ ꯈꯜꯂꯤꯅꯦ ꯅꯪꯒꯤ ꯁꯛꯇꯣ ꯃꯩꯇꯩ ꯄꯥꯈꯪ ꯃꯥꯟꯗꯦ ꯍꯥꯏꯅ ꯏꯄꯥꯅ ꯕ꯭ꯔꯤꯇꯤꯁ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯃꯩꯇꯩꯒꯤ ꯏ ꯌꯥꯎꯔꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯒꯤ ꯏꯄꯥꯗꯣ ꯃꯩꯇꯩꯁꯤꯡꯒꯤ ꯄꯥꯎ ꯄꯨꯔꯝꯃꯤ ꯍꯥꯏꯕꯒꯤꯗꯃꯛ ꯍꯥꯠꯈꯤꯕꯅꯤ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯑꯩ ꯃꯐꯝꯁꯤꯗ ꯆꯥꯎꯔꯛꯏꯕꯅꯤ ꯑꯩꯁꯦ ꯃꯅꯤꯄꯨꯔ ꯃꯆꯥꯅꯤ ꯍꯥꯏꯅ ꯁꯛꯇꯥꯛꯂꯕꯅꯤ ꯑꯗꯨꯗꯤ ꯅꯍꯥꯛ ꯀꯣꯅꯨꯡꯒꯤ ꯂꯝꯕꯤ ꯈꯪꯕ꯭ꯔꯥ ꯁꯂꯥꯏ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏ ꯑꯩꯒꯤ ꯏꯃꯥꯗꯣ ꯂꯨꯋꯥꯡ ꯅꯤꯡꯊꯧꯒꯤ ꯃꯆꯜ ꯅꯨꯄꯤꯅꯤ ꯀꯣꯅꯨꯡꯗ ꯑꯩꯒꯤ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯂꯩ ꯅꯪꯕꯨ ꯀꯣꯅꯨꯡꯗ ꯀꯩꯗꯧꯕ ꯆꯠꯂꯨꯒꯦ ꯍꯥꯏꯕꯅꯣ ꯊꯕꯛ ꯑꯃꯒꯤ ꯁꯨꯝ ꯆꯠꯀꯦ ꯇꯧꯕꯅꯤ ꯁꯂꯥꯏ ꯃꯍꯥꯛꯅ ꯆꯤꯡꯅꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯉꯥꯏꯍꯥꯛꯇꯤ ꯈꯜꯂꯤ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯍꯥꯏꯔꯛꯏ ꯅꯍꯥꯛ ꯃꯖꯥꯏꯕꯦꯝꯃ ꯃꯦꯂꯩꯁꯅꯥ ꯅꯠꯇ꯭ꯔꯥ ꯌꯥꯏꯊꯣꯏꯕꯤ ꯉꯥꯏꯍꯥꯛ ꯈꯨꯝꯗ ꯇꯨꯃꯤꯟ ꯂꯩ ꯑꯩꯁꯦ ꯃꯖꯥꯏꯕꯦꯝꯃ ꯃꯥꯜꯂꯨꯔꯕ ꯃꯥꯟꯕ ꯅꯠꯇꯦ ꯅꯍꯥꯛ ꯃꯦꯂꯩꯁꯅꯥꯅꯦ ꯍꯥꯏꯕ ꯑꯩꯅ ꯈꯪꯏ ꯑꯩꯗꯤ ꯃꯍꯥꯔꯥꯅꯤꯁꯨ ꯅꯠꯇꯦ ꯃꯍꯥꯔꯥꯅꯤꯒꯤ ꯃꯆꯥꯁꯨ ꯅꯠꯇꯦ
ꯂꯝ ꯀꯣꯏꯕꯤꯅꯤ ꯑꯩꯗꯤ ꯑꯩꯒꯤ ꯃꯐꯝ ꯄꯟꯊꯨꯡꯐꯝ ꯑꯃ ꯂꯩꯇꯦ ꯀꯅꯥ ꯑꯃꯒꯤ ꯈꯣꯡꯒꯨꯜꯂꯤꯕ ꯂꯥꯛꯄꯅꯤ ꯁꯥꯍꯦꯕ ꯃꯆꯥ ꯅꯪꯁꯨ ꯀꯣꯅꯨꯡꯒꯤ ꯃꯐꯝ ꯈꯪꯗ꯭ꯔꯗꯤ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯑꯅꯨ ꯃꯖꯥꯏꯕꯦꯝꯃ ꯁꯒꯣꯜ ꯊꯛꯁꯤꯗ ꯀꯥꯈꯠꯄꯤꯔꯣ ꯀꯣꯅꯨꯡ ꯌꯧꯅꯅꯕ ꯑꯩꯍꯥꯛ ꯊꯤꯟꯖꯔꯝꯂꯒꯦ ꯌꯥꯏꯊꯣꯏꯕꯤ ꯃꯨꯟꯅ ꯅꯨꯄꯥꯗꯨꯗ ꯌꯦꯡꯉꯤ ꯋꯥꯡ ꯆꯥꯎꯕ ꯁꯕꯥꯟ ꯏ ꯊꯥꯡꯅ ꯉꯧꯔꯕ ꯀꯨꯆꯨ ꯁꯛꯐꯝ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯂꯦꯝꯕ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯑꯁꯦꯡꯕꯒꯤꯁꯨ ꯁꯂꯥꯏ ꯌꯥꯝꯅ ꯂꯦꯝꯃꯤ ꯐꯠꯇꯕ ꯃꯤ ꯃꯥꯟꯗꯕ ꯑꯗꯨꯗꯁꯨ ꯌꯥꯏꯅ ꯌꯥꯔꯗꯨꯅ ꯑꯅꯤꯗꯨ ꯄꯨꯟꯅ ꯀꯣꯅꯨꯡꯗ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯁꯥ ꯀꯣꯛꯇ꯭ꯔꯤꯕꯤ ꯃꯃꯥ ꯚꯥꯅꯨ ꯃꯆꯥꯅꯨꯄꯤꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯋꯥꯔꯝꯕ ꯆꯣꯛꯊꯔꯝꯕ ꯍꯛꯆꯥꯡ ꯐꯈ꯭ꯔꯤ ꯅꯨꯡꯁꯤꯅ ꯃꯆꯥꯕꯨ ꯀꯣꯟꯕꯤꯈꯤ ꯅꯤꯡꯊꯧ ꯕꯤꯔꯖꯤꯠ ꯃꯆꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯇꯝ ꯀꯨꯏꯅ ꯃꯥꯡꯂꯨꯔꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯍꯜꯂꯛꯂꯦ ꯍꯥꯏꯅ ꯌꯥꯝꯅ ꯍꯔꯥꯎꯈꯤꯕꯅꯤ ꯆꯥꯛꯂꯦꯟ ꯑꯆꯧꯕ ꯑꯃꯁꯨ ꯁꯤꯜꯂꯝꯃꯤ ꯌꯥꯏꯊꯣꯏꯕꯤꯅ ꯃꯍꯥꯛ ꯃꯤꯂꯩꯁꯅꯥ ꯅꯠꯇꯦ ꯍꯥꯏꯕꯗ ꯃꯥꯒꯤ ꯋꯥ ꯀꯅꯥꯝꯇꯅ ꯇꯥꯕꯤꯈꯤꯗ꯭ꯔꯦ ꯌꯥꯏꯊꯣꯏꯕꯤꯗꯤ ꯀꯣꯅꯨꯡꯒꯤ ꯐꯖꯕꯗꯣ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕꯅꯤꯅ ꯑꯀꯣꯏꯕꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯁꯨꯝ ꯂꯥꯛꯄꯗ ꯎꯔꯦ ꯆꯥꯎꯅ ꯌꯦꯛꯇꯨꯅ ꯊꯦꯠꯂꯤꯕ ꯂꯥꯏ ꯑꯗꯨ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯥꯅꯤ ꯃꯍꯥꯛꯀ ꯆꯞ ꯃꯥꯟꯅꯕ ꯃꯆꯦ ꯑꯗꯨꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝꯅꯤ ꯃꯤꯡꯁꯦꯜꯗꯨꯗ ꯇꯥꯔꯤꯕ ꯃꯁꯥꯒꯤ ꯃꯃꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯁꯣꯜꯂꯤ ꯑꯁꯨꯛ ꯉꯛꯄ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯑꯃꯨꯛꯇ ꯊꯦꯡꯅꯈꯤꯗ꯭ꯔꯤ ꯆꯦꯝꯆꯥ ꯇꯥꯏꯕꯪ ꯑꯁꯤꯗ ꯑꯃꯨꯛꯇꯪꯗꯤ ꯅꯪꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗꯣ ꯑꯩꯕꯨ ꯎꯍꯟꯕꯤꯌꯨꯀꯣ ꯚꯥꯅꯨ ꯃꯆꯥꯅ ꯆꯥꯅꯅꯕ ꯁꯦꯝꯗꯨꯅ ꯄꯨꯁꯤꯜꯂꯛꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯥꯔꯤꯉꯩꯁꯤꯗ ꯆꯥꯛꯁꯦ ꯆꯥꯊꯣꯛꯑꯣ ꯏꯃꯥ ꯏꯆꯥ ꯋꯥꯔꯤ ꯁꯥꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ ꯋꯥꯔꯤ ꯁꯥꯒꯗꯕ ꯌꯥꯝꯅ ꯂꯩ ꯏꯆꯥꯅ ꯁꯣꯟꯊꯅ ꯂꯩꯕꯗꯣ ꯏꯃꯥ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯅꯥ ꯏꯃꯥ ꯂꯥꯏꯁꯦ ꯀꯅꯥꯅ ꯌꯦꯛꯄꯅꯣ ꯍꯥꯏꯃ ꯅꯪꯕꯨ ꯀꯥꯎꯔꯕ꯭ꯔꯣ ꯅꯪꯒꯤ ꯌꯥꯝꯕꯨꯡ ꯆꯥꯅ ꯌꯦꯛꯇꯨꯅ ꯏꯆꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯇ ꯄꯤꯈꯤꯕꯗꯣ ꯅꯍꯥꯛ ꯀꯥꯎꯔꯕ꯭ꯔꯣ ꯅꯪ ꯂꯩꯇꯕꯗ ꯅꯪꯒꯤ ꯌꯥꯝꯕꯨꯡꯁꯦ ꯀꯣꯅꯨꯡꯗꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯃꯉꯥꯡ ꯁꯪꯒꯥꯏꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇ ꯑꯗꯨꯃꯛ ꯂꯩꯔꯦꯗꯅ ꯀꯅꯥꯅꯣ ꯏꯃꯥ ꯌꯥꯝꯕꯨꯡꯆꯥ ꯍꯥꯏꯕꯕꯣ ꯀꯥꯗꯨꯗ ꯆꯪꯒꯦ ꯍꯥꯏꯅ ꯇꯧꯔꯝꯕ ꯄꯤꯕꯥꯔꯦꯜ ꯈꯣꯡꯊꯥꯡ ꯂꯦꯞꯈꯤ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯀꯥꯎꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯀꯥꯗꯨꯗ ꯆꯪꯂꯝꯗ ꯊꯣꯛꯂꯛꯄꯗ ꯁꯂꯥꯏꯒ ꯊꯦꯡꯅꯩ ꯀꯗꯥꯏꯗ ꯆꯪꯉꯨꯕꯅꯣ ꯄꯤꯕꯥꯔꯦꯜꯒꯤ ꯈꯪꯍꯧꯗꯅ ꯍꯣꯡꯈꯤꯕ ꯁꯛꯇꯝ ꯑꯗꯨꯗ ꯍꯪꯂꯨꯕꯅꯤ ꯀꯔꯤꯝꯇ ꯈꯨꯝꯂꯝꯗꯅ ꯊꯣꯛꯈꯤ ꯚꯥꯅꯨꯁꯨ ꯁꯂꯥꯏ ꯂꯩꯔꯝꯕ ꯑꯗꯨꯗ ꯀꯧꯁꯤꯟꯗꯨꯅ ꯀꯥ ꯑꯃꯗ ꯐꯝꯃꯤꯟꯅꯩ ꯇꯞꯅ ꯊꯕꯥꯅ ꯍꯥꯏꯔꯛꯏ ꯁꯂꯥꯏ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯨꯕꯤꯔꯛꯄꯁꯦ ꯏꯃꯥ ꯌꯥꯝꯅ ꯍꯔꯥꯎꯏ ꯅꯪꯅꯅꯦ ꯑꯩꯒꯤ ꯏꯆꯥꯅ ꯆꯠꯊꯣꯛꯄ ꯈꯨꯗꯤꯡ ꯌꯦꯡꯁꯤꯟꯕꯤꯌꯨꯀꯣ ꯏꯇꯥꯁꯨ ꯅꯣꯡꯃꯇ ꯎꯅꯒꯦ ꯈꯟꯕꯁꯦ ꯍꯦꯛꯇ ꯉꯝꯗꯕꯅꯤ ꯅꯆꯜꯁꯤꯕꯨ ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯌꯦꯡꯁꯤꯟꯒꯗꯕꯅꯤ ꯍꯣꯏ ꯃꯥ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯂꯣꯏꯅ ꯌꯦꯡꯁꯤꯜꯂꯒꯗꯕꯅꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯆꯥꯎꯔꯦꯜ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯥꯒꯤ ꯍꯨꯏꯔꯣꯏꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯠꯇꯣꯛꯈ꯭ꯔꯣ ꯍꯥꯏꯔꯒ ꯀꯔꯤꯅꯣ ꯅꯣꯏꯅ ꯇꯧꯔꯝꯃꯤꯁꯤꯕꯣ ꯍꯧꯖꯤꯛ ꯂꯥꯛꯂꯕꯅꯤꯅ ꯃꯆꯥꯅꯨꯄꯤ ꯑꯋꯥꯏꯕ ꯑꯁꯤꯒꯤ ꯂꯝ ꯁꯔꯨꯛꯁꯨ ꯂꯧꯒꯦ ꯍꯥꯏꯔꯛꯑꯦ ꯅꯊꯤꯕꯣꯡ ꯈꯛꯇꯅꯤ ꯆꯥꯕ ꯍꯩꯔꯤꯁꯤ ꯅꯣꯏꯅ ꯑꯩꯈꯣꯏꯁꯨ ꯁꯤꯔꯅꯤ ꯈꯟꯅ ꯂꯣꯛꯈꯥꯗꯨꯗ ꯂꯪꯊꯈꯤꯕꯅꯤ ꯋꯥꯡꯂꯕ ꯂꯣꯛ ꯑꯗꯨꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯂꯤꯕꯅꯣ ꯈꯟꯕꯗ ꯑꯩꯈꯣꯏꯁꯨ ꯉꯥꯎꯔꯤꯕꯅꯤ ꯌꯥꯝ ꯐꯖꯅ ꯁꯤꯟꯗꯨꯅ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯅ ꯈꯟꯕꯅꯤ ꯆꯥꯎꯔꯦꯜ ꯈꯣꯜ ꯀꯂꯞꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯊꯕꯛ ꯁꯤꯟꯅꯔꯔꯣꯏ ꯑꯩꯅ ꯄꯤꯈꯤꯕ ꯁꯦꯜꯁꯤꯡ ꯑꯗꯣ ꯍꯟꯗꯛ ꯍꯞꯇꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯤꯔꯛꯀꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯆꯥꯎꯔꯦꯜ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯍꯟꯒꯗꯕꯅꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯁꯣꯏꯍꯟꯖꯔꯔꯣꯏ ꯑꯗꯨꯛ ꯌꯥꯝꯕ ꯄꯩꯁꯥꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯅꯤ ꯁꯤꯖꯤꯟꯅꯕꯁꯨ ꯂꯣꯏꯊꯣꯛꯈ꯭ರೆ ꯍꯩ ꯑꯗꯨ ꯑꯗꯥ ꯑꯩ ꯈꯪꯗꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯉꯝꯗ꯭ꯔꯦꯗꯅ ꯃꯤꯂꯩꯁꯅꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯩꯒꯤ ꯃꯤꯠ ꯑꯁꯤꯗ ꯎꯍꯜꯂꯨ ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ ꯅꯁꯛꯁꯤꯡꯗꯨ ꯌꯦꯡꯅꯤꯡꯗꯦ ꯁꯣꯝꯗ ꯌꯥꯏꯊꯣꯏꯕꯤ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯇꯨꯝꯊꯕ ꯌꯥꯗꯦ ꯃꯆꯦꯒꯤ ꯈꯣꯡꯒꯨꯜ ꯃꯇꯧ ꯀꯔꯝꯅ ꯂꯤꯒꯅꯤ ꯈꯟꯕꯗ ꯑꯍꯤꯡꯗꯨꯃ ꯁꯨꯡꯇꯨꯝ ꯇꯨꯝꯗꯅ ꯅꯣꯡ ꯉꯥꯟꯈꯤ ꯚꯥꯅꯨ ꯃꯆꯥꯅꯨꯄꯤꯒꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯁꯤꯡ ꯑꯗꯨꯗ ꯏꯉꯛ ꯉꯛꯆꯩ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯆꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯁꯨꯔꯖꯗꯦꯕ ꯈꯨꯔꯨꯝꯂꯝꯕ ꯑꯗꯨ ꯎꯕꯗ ꯊꯥꯖꯗ ꯉꯛꯅ ꯃꯆꯥꯅꯨꯄꯤꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯉꯤ ꯌꯥꯏꯊꯣꯏꯕꯤ ꯆꯪꯂꯛꯄꯗ ꯚꯥꯅꯨꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯝꯕ ꯑꯗꯨꯗꯗꯤ ꯀꯔꯤ ꯁꯣꯏꯔꯕꯅꯣ ꯈꯟꯅ ꯍꯪꯂꯛꯏ ꯏꯃꯥ ꯀꯔꯤ ꯁꯣꯏꯕ ꯌꯥꯎꯔꯒꯦ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯚꯥꯅꯨꯅ ꯈꯨꯝꯃꯤ ꯀꯩꯁꯨ ꯁꯣꯏꯗꯦꯗ ꯏꯆꯥꯅ ꯑꯁꯨꯝꯅ ꯇꯧꯕꯁꯦ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯑꯗꯨꯗ ꯌꯦꯡꯂꯤꯕꯅꯤ ꯃꯇꯝ ꯈꯔꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯍꯣꯡꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯏꯃꯥꯅ ꯈꯜꯂꯨꯗꯕꯅꯤ ꯌꯥꯏ ꯀꯔꯤꯝꯇ ꯈꯨꯝꯂꯝꯗ ꯅꯣꯛꯐꯦꯠ ꯇꯧꯔꯝꯗꯨꯅ ꯆꯪꯈꯤ ꯚꯥꯅꯨ ꯃꯆꯥꯒꯤ ꯑꯍꯣꯡꯕꯁꯤꯡ ꯑꯁꯤ ꯃꯍꯥꯛꯁꯨ ꯈꯪꯏ ꯏꯉꯥꯎ ꯉꯥꯎꯅ ꯀꯦꯅ ꯂꯩꯔꯛꯄ ꯃꯍꯥꯛꯅ
ꯑꯁꯨꯛ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯔꯝꯒꯅꯤ ꯈꯜꯂꯨꯗꯕꯅꯤ꯫ ꯌꯥꯏꯊꯣꯏꯕꯤ ꯅꯤꯡꯊꯧ ꯕꯤꯔꯖꯤꯠꯀꯤ ꯆꯥ ꯄꯨꯗꯨꯅ ꯆꯪꯂꯛꯏ꯫ ꯊꯣꯡꯖꯤꯟ ꯃꯄꯥꯜ ꯑꯗꯨꯗ ꯆꯪꯁꯤꯟꯕꯁꯨ ꯉꯝꯗ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩ꯫ ꯇꯁꯦꯡꯅ ꯌꯥꯏꯊꯣꯏꯕꯤ ꯅꯤꯡꯊꯧ ꯎꯕꯗ ꯑꯀꯤꯕ ꯐꯥꯎꯖꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯃꯛꯅ ꯍꯦꯛ ꯋꯥꯔꯤ ꯂꯤꯈꯤꯕꯅꯤ꯫ ꯅꯤꯡꯊꯧ ꯕꯤꯔꯖꯤꯠ ꯌꯥꯝꯅ ꯁꯥꯊꯤ, ꯃꯊꯧꯅꯥ ꯌꯥꯝꯅ ꯂꯩ ꯍꯥꯏꯅ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯌꯦꯡꯂꯝꯗ ꯕꯤꯔꯖꯤꯠ ꯃꯆꯥꯅꯨꯄꯤꯅ ꯆꯪꯂꯛꯇꯕ ꯃꯈꯩ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯁꯅꯥ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯆꯪꯉꯛꯄ ꯌꯥꯗꯕ꯭ꯔꯣ? ꯀꯗꯥꯏ? ꯆꯥꯗꯣ ꯁꯤꯗ ꯄꯤꯔꯝꯃꯨ꯫ ꯆꯥꯗꯣ ꯕꯤꯔꯖꯤꯠꯇ ꯄꯤꯗꯨꯅ ꯊꯣꯛꯈꯤꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ꯫ ꯉꯥꯏꯈꯣ ꯁꯅꯥ, ꯏꯄꯥꯒ ꯋꯥꯔꯤ ꯈꯔ ꯁꯥꯈꯤꯁꯤ꯫ ꯌꯥꯏꯊꯣꯏꯕꯤ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯇꯨꯅ ꯕꯤꯔꯖꯤꯠꯇ ꯍꯥꯏꯔꯛꯀꯗꯧꯔꯤꯕ ꯑꯗꯨ ꯃꯍꯥꯛ ꯉꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯏꯆꯥꯅ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕꯗ ꯅꯃꯥꯒ ꯑꯩꯒꯅ ꯀꯌꯥꯗ ꯋꯥꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯄꯥꯕꯨꯡꯒꯤ ꯑꯋꯥꯕꯁꯨ ꯀꯣꯛꯂꯦ꯫ ꯍꯥꯟꯅꯒꯨꯝꯅ ꯏꯆꯥꯅ ꯍꯔꯥꯎ ꯂꯩꯕꯗꯣ ꯏꯄꯥꯅ ꯌꯦꯡꯅꯤꯡꯉꯤ꯫ ꯍꯣꯏ ꯄꯥꯕꯨꯡ꯫ ꯃꯁꯤꯈꯛ ꯍꯥꯏꯔꯝꯗꯨꯅ ꯊꯣꯔꯛꯂꯦ ꯁꯨꯝ ꯂꯥꯛꯇꯨꯅ ꯒꯨꯜꯃꯣꯍꯣꯔ ꯍꯧꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯃꯥꯒꯤ ꯇꯝꯍꯧꯔꯕ ꯈꯨꯡꯒꯪ, ꯏꯅ ꯀꯨꯞꯁꯤꯜꯂꯕ ꯃꯜꯂꯕ ꯈꯥꯡꯄꯣꯛꯁꯪ, ꯊꯣꯡꯒꯥꯜꯗ ꯄꯔꯦꯡ ꯍꯧꯍꯧꯕ ꯒꯨꯜꯃꯣꯍꯣꯔ ꯄꯥꯝꯕꯤ, ꯃꯍꯥꯛꯅ ꯇꯣꯏꯅ ꯆꯤꯟꯖꯕ ꯂꯩꯍꯥꯎ ꯀꯕꯣꯛꯂꯩ, ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯇꯠꯇꯅ ꯃꯥꯕꯨ ꯀꯧꯕꯒꯨꯝ ꯐꯥꯎꯔꯝꯃꯤ꯫ ꯋꯥꯈꯜ ꯀꯌꯥ ꯈꯟꯗꯨꯅ ꯒꯨꯜꯃꯣꯍꯣꯔ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯃꯪꯂꯤꯉꯩ ꯃꯥꯕꯨ ꯀꯧꯔꯛꯏ꯫ ꯌꯥꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯃꯨꯛꯇ ꯇꯥꯈꯤꯗ꯭ꯔꯤꯕꯅ ꯉꯛꯅ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯎꯗ꯭ꯔꯕꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯤꯉꯩ ꯑꯃꯨꯛꯁꯨ ꯃꯥꯕꯨ ꯀꯧꯔꯛꯏ꯫ ꯅꯪꯅ ꯑꯩꯕꯨ ꯊꯤꯔꯤꯕꯗꯣ ꯅꯍꯥꯛꯅ ꯑꯩꯕꯨ ꯎꯕ ꯐꯪꯂꯣꯏ꯫ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯈꯛ ꯇꯥꯎ꯫ ꯅꯪꯅ ꯉꯁꯤ ꯑꯩꯒꯤ ꯏꯍꯨꯠ ꯁꯤꯟꯗꯨꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯄ ꯎꯔꯒ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯌꯥꯏ, ꯅꯆꯦꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯅꯍꯥꯛ ꯆꯠꯈꯤꯅꯨ꯫ ꯋꯥꯁꯤꯈꯛ ꯍꯥꯏꯔꯝꯗꯨꯅ ꯎꯔꯣꯛ ꯑꯗꯨ ꯄꯥꯏꯈ꯭ꯔꯦ꯫ ꯀꯔꯤꯅꯣ ꯑꯩꯅ ꯎꯔꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯎꯔꯣꯛꯅ ꯃꯇꯧ ꯀꯔꯝꯅ ꯋꯥ ꯉꯥꯡꯂꯤꯕꯅꯣ? ꯑꯉꯥꯎꯕꯤ ꯑꯃꯒꯨꯝꯅ ꯒꯨꯜꯃꯣꯍꯣꯔ ꯃꯈꯣꯡ ꯑꯗꯨꯗ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕ ꯑꯗꯨ ꯁꯂꯥꯏꯁꯨ ꯎꯔꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯉꯥꯎꯕꯤꯗꯧꯅ ꯄꯪꯂꯥꯎꯗ ꯂꯥꯎꯔꯤꯕꯕꯣ? ꯃꯤꯅ ꯇꯥꯔꯒ ꯉꯥꯎꯔꯦꯅ ꯁꯣꯏꯗꯅ ꯍꯥꯏꯕꯤꯔꯅꯤ꯫ ꯆꯪꯉꯣ ꯀꯣꯅꯨꯡꯗ꯫ ꯁꯥꯍꯦꯕ ꯃꯆꯥ, ꯑꯩ ꯀꯣꯛ ꯌꯥꯝꯅ ꯁꯥꯔꯤꯕꯖꯥꯠꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ꯫ ꯅꯈꯣꯏꯒꯤ ꯀꯣꯅꯨꯡꯁꯦ ꯃꯄꯥꯜ ꯊꯣꯛꯄꯒ ꯑꯃꯠꯇ ꯌꯥꯗꯕ꯭ꯔꯥ? ꯌꯥꯏ, ꯀꯩꯗꯧꯕꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯑꯆꯤꯛꯄꯁꯤꯗ ꯅꯇꯣꯝꯇ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯍꯥꯏꯕꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯑꯁꯨꯛ ꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯑꯩꯉꯣꯟꯗꯗꯤ ꯀꯅꯥꯅ ꯀꯩꯗꯧꯕ ꯉꯝꯗꯣꯏꯕ? ꯑꯩꯒ ꯌꯥꯅꯗꯕ ꯃꯤꯒ ꯂꯩꯖꯗꯦꯀꯣ꯫ ꯊꯣꯡ ꯍꯥꯡꯇꯣꯛꯂꯒ ꯇꯨꯝꯂꯕ ꯐꯥꯎꯕꯗ ꯀꯤꯕꯤꯕ ꯖꯥꯠ ꯅꯠꯇꯦ꯫ ꯁꯂꯥꯏ ꯅꯣꯛꯐꯦꯠ ꯇꯧꯏ ꯌꯥꯏꯒꯤ ꯃꯇꯧꯗꯨꯗ ꯅꯁꯛ ꯐꯖꯕꯅꯤꯅ ꯉꯥꯎꯁꯤꯟꯅꯕ ꯄꯥꯈꯪ ꯂꯥꯛꯑꯒ ꯐꯥꯈ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯑꯩꯈꯣꯏꯒꯨꯝꯕ ꯁꯛ ꯐꯖꯕ ꯃꯤꯗꯤꯅꯦ ꯅꯨꯄꯤ ꯐꯥꯕ ꯍꯩꯅꯗꯦ꯫ ꯃꯁꯛ ꯊꯤꯕ ꯅꯨꯄꯥꯅ ꯐꯥꯕꯤꯈꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯣ ꯅꯪꯅ ꯋꯥꯕꯤꯌꯣ ꯍꯥꯏꯗꯦ꯫ ꯅꯪꯗꯨꯝꯅꯦ ꯅꯊꯧ ꯇꯧꯔꯨꯆꯣ꯫ ꯑꯩ ꯉꯥꯏꯍꯥꯛꯇ ꯍꯛꯆꯤꯠ ꯂꯥꯡꯒꯦ꯫ ꯑꯩꯗꯤ ꯏꯊꯧꯅꯤ ꯇꯧꯔꯤꯁꯦ꯫ ꯅꯪꯒꯤ ꯀꯔꯤ ꯅꯊꯧ? ꯏꯃꯥ ꯏꯕꯦꯝꯃ ꯃꯍꯥꯔꯥꯅꯤꯒꯤ ꯌꯥꯊꯪꯅꯤ ꯃꯖꯥ ꯏꯕꯦꯝꯃꯕꯨ ꯁꯦꯟꯅꯕ ꯍꯥꯏꯕꯁꯦ꯫ ꯑꯩꯅꯦ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯏ꯫ ꯆꯠꯄ ꯍꯩꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇꯦ꯫ ꯂꯩꯁꯥꯕꯤ ꯆꯪ ꯂꯥꯎꯅ ꯐꯥꯔꯛꯂꯤꯕꯤꯅꯤ꯫ ꯅꯣꯏꯗ ꯑꯩ ꯁꯦꯟꯅꯕꯤꯌꯨ ꯍꯥꯏꯗꯦ꯫ ꯑꯗꯨꯒꯅꯦ ꯁꯥꯍꯦꯕ ꯃꯆꯥ, ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯖꯥ ꯏꯕꯦꯝꯃ ꯍꯥꯏꯅ ꯀꯧꯕꯗꯣ ꯀꯧꯒꯅꯨ꯫ ꯑꯇꯩꯅ ꯈꯪꯗ꯭ꯔꯁꯨ ꯅꯪꯅꯗꯤ ꯈꯪꯕ ꯅꯠꯇ꯭ꯔꯣ? ꯑꯇꯩꯅ ꯀꯧꯔꯁꯨ ꯅꯪꯅꯗꯤ ꯀꯧꯔꯛꯀꯅꯨ꯫ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯃꯖꯥ ꯏꯕꯦꯝꯃ? ꯃꯖꯥ ꯏꯕꯦꯝꯃ ꯀꯧꯕꯁꯦ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯒꯤꯅꯣ? ꯅꯪꯅꯅꯦ ꯑꯗꯨꯒꯤ ꯃꯔꯝꯗꯣ ꯈꯪꯅꯤꯡꯉꯨꯅꯨ꯫ ꯑꯩ ꯅꯤꯡꯊꯧ ꯃꯆꯥ ꯑꯣꯏꯅꯤꯡꯗꯦ꯫ ꯃꯁꯤꯅ ꯑꯩꯒꯤ ꯄꯥꯈꯨꯝꯅꯤ꯫ ꯀꯣꯅꯨꯡ ꯑꯗꯣꯝꯗ ꯆꯪꯈꯤ꯫ ꯀꯣꯅꯨꯡꯗ ꯂꯥꯛꯄ ꯕꯤꯕꯥꯔꯦꯜ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯍꯧꯏ꯫ ꯁꯂꯥꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏ꯫ ꯈꯣꯡꯐꯝ ꯑꯗꯨꯗꯒꯤ ꯍꯦꯟꯖꯤꯜꯂꯛꯀꯦ ꯍꯥꯏꯅ ꯈꯟꯒꯅꯨ꯫ ꯃꯤꯠꯌꯦꯡ ꯂꯥꯟꯅ ꯌꯦꯡꯂꯝꯕꯗ ꯕꯤꯕꯥꯔꯦꯜ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯍꯟꯒꯗꯕꯅꯤ꯫ ꯁꯂꯥꯏꯁꯨ ꯀꯥꯛꯇꯛꯅ ꯍꯥꯏꯔꯛꯏ꯫ ꯃꯤꯒꯤ ꯄꯣꯠꯁꯛꯇ ꯑꯣꯟꯁꯤꯟꯕꯗꯤ ꯂꯥꯏꯔꯗꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯒꯗꯕ ꯁꯂꯥꯏ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯈꯪ, ꯑꯩꯒꯤꯅꯦ ꯍꯥꯏꯅ ꯑꯩꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯊꯝꯈ꯭ꯔꯕ ꯃꯤꯁꯛ ꯑꯃꯠꯇꯗ ꯂꯥꯏ ꯐꯥꯎ ꯂꯥꯛꯇꯨꯅ ꯃꯨꯟꯕ ꯉꯝꯂꯣꯏ꯫ ꯋꯥꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯁꯂꯥꯏ ꯀꯥꯛꯇꯛꯅ ꯍꯟꯈꯤ꯫ ꯁꯣꯝꯗꯅ ꯆꯥꯎꯔꯦꯜ ꯃꯥꯒꯤ ꯅꯨꯄꯤꯗ ꯂꯣꯟꯅ ꯊꯕꯛ ꯀꯌా ꯁꯤꯟꯅꯔꯝꯃꯤ꯫ ꯕꯤꯕꯥꯔꯦꯜꯗꯣ ꯉꯁꯤꯗꯤ ꯀꯣꯅꯨꯡꯗ ꯂꯩ꯫ ꯕꯥꯅꯨꯅ ꯆꯥꯛ ꯁꯤꯜꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯁꯅꯥ ꯎꯗꯦ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ? ꯍꯩꯃꯥ, ꯍꯧꯖꯤꯛꯋꯥꯏꯗ ꯂꯩꯔꯝꯕꯅꯤꯅꯦꯍꯦ꯫ ꯃꯄꯥꯟꯗ ꯂꯩꯕ꯭ꯔꯥ ꯈꯪꯗꯦ꯫ ꯊꯣꯛꯈꯤꯕ꯭ꯔꯥ ꯍꯥꯏꯐꯦꯠ ꯌꯦꯡꯉꯨ꯫ ꯏꯃꯥꯁꯨꯅꯦ ꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯑꯕꯅꯤ꯫ ꯆꯥꯛ ꯆꯥꯅꯅꯕ ꯄꯨꯂꯞ ꯀꯧꯔꯛꯑꯣ꯫ ꯏꯅꯝꯁꯤꯁꯨ ꯂꯥꯛꯑꯦ ꯍꯥꯏꯔꯛꯄꯅꯤ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯁꯅꯥ ꯀꯧꯔꯛꯑꯒꯦ ꯑꯗꯨꯒ ꯆꯪꯉꯛꯑꯒꯦ꯫ ꯁꯣꯝꯗꯁꯨ ꯌꯥꯏ ꯃꯇꯣꯝꯇ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯐꯖꯕ ꯌꯦꯡꯂꯤ꯫
ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯈꯛꯇ ꯅꯠꯇꯦ ꯅꯨꯃꯤꯗꯥꯡꯒꯤ ꯐꯖꯕ ꯑꯁꯤꯁꯨ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦ꯫ ꯁꯅꯥ, ꯈꯣꯟꯖꯦꯜꯗꯨꯗ ꯇꯨꯡ ꯑꯣꯟꯊꯣꯔꯛꯏ ꯅꯨꯄꯤ ꯑꯗꯨ꯫ ꯑꯗꯨꯕꯨ ꯃꯥꯅ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯃꯤꯁꯛ ꯑꯣꯏꯕꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤ꯫ ꯑꯩꯗꯤ ꯁꯅꯥ ꯅꯠꯇꯦ, ꯁꯣꯝꯒꯤꯗꯣ ꯃꯤ ꯁꯣꯏꯗꯅ ꯑꯣꯟꯅꯔꯝꯒꯅꯤ꯫ ꯀꯔꯤꯒꯤ ꯑꯩꯒꯤ ꯁꯅꯥꯕꯨ ꯑꯩꯅ ꯃꯁꯛ ꯈꯪꯉꯣꯏꯗꯣꯏꯅꯣ? ꯑꯩꯕꯨ ꯎꯔꯒ ꯅꯪꯅ ꯊꯩꯗꯨꯅ ꯆꯠꯀꯦ ꯈꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯕ꯭ꯔꯤꯇꯤꯁ ꯃꯆꯥ ꯑꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯍꯦꯜꯂꯤ ꯁꯅꯥ? ꯃꯁꯛ ꯁꯨꯈꯪ ꯈꯪꯗꯕ ꯃꯤꯁꯛ ꯑꯃꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯛꯄꯗꯨꯗ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯄꯤꯕꯥꯔꯦꯜꯗ ꯌꯦꯡꯉꯤ꯫ ꯑꯩꯗꯤ ꯁꯅꯥ ꯅꯠꯇꯤꯌꯦ, ꯑꯩꯒꯤ ꯃꯤꯡꯗꯤ꯫ ꯋꯥꯗꯣ ꯃꯈꯥ ꯇꯥꯗ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯋꯥ ꯁꯦꯝꯗꯣꯔꯛꯏ꯫ ꯇꯨ ꯑꯥꯗ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯊꯣꯛꯂꯤꯕ ꯊꯥꯖꯁꯦ ꯑꯩꯒꯤ ꯃꯤꯡꯅꯤ꯫ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯉꯣꯟꯗ ꯋꯥꯔꯧꯗꯣꯏꯅꯣ ꯁꯅꯥ? ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯋꯥꯍꯟꯈꯤꯗꯣꯏꯅꯣ? ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯅꯥꯝꯇꯗ ꯋꯥꯔꯧꯕ ꯁꯥꯎꯅꯤꯡꯕ ꯂꯩꯇꯦ, ꯑꯗꯨꯒ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯕꯨ ꯑꯋꯥꯕ ꯄꯤꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯍꯣꯏ, ꯅꯪꯅ ꯍꯥꯏꯔꯤꯕ ꯁꯅꯥꯗꯣ ꯃꯇꯝ ꯑꯃꯒꯤ ꯑꯣꯏꯔꯝꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯃꯍꯥꯁꯣꯏ ꯑꯩꯗꯤ ꯁꯅꯥ ꯅꯠꯇꯤꯌꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯄꯤꯕꯥꯔꯦꯜꯗꯣ ꯍꯟꯅ ꯌꯦꯡꯂꯝꯗ ꯀꯣꯅꯨꯡ ꯆꯪꯈꯤ꯫ ꯄꯤꯕꯥꯔꯦꯜ ꯅꯨꯡꯉꯥꯏꯇꯅ ꯁꯣꯜꯍꯧꯏ꯫ ꯃꯤꯀꯨꯞ ꯈꯔ ꯑꯁꯤꯗ ꯑꯁꯨꯛ ꯊꯨꯅ ꯍꯣꯡꯕ꯭ꯔꯥ? ꯑꯩ ꯅꯪꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤ, ꯅꯪꯒꯤ ꯌꯥꯃꯣꯡꯆꯥꯗꯤ ꯅꯪꯕꯨ ꯀꯥꯎꯕ ꯉꯝꯂꯣꯏ꯫ ꯄꯤꯕꯥꯔꯦꯜ ꯀꯣꯅꯨꯡ ꯆꯪꯂꯝꯗ ꯃꯉꯥꯡ ꯁꯪꯒꯥꯏꯗ ꯍꯟꯈꯤ꯫ ꯀꯣꯅꯨꯡꯗ ꯀꯅꯥ ꯂꯩꯇꯕ ꯃꯇꯝꯅꯤ꯫ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯥꯏ ꯈꯨꯝꯕ ꯅꯨꯄꯥ ꯑꯅꯤꯈꯛ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯀꯥ ꯈꯨꯗꯤꯡ ꯆꯪꯂꯛꯏ꯫ ꯁꯨꯝ ꯆꯪꯂꯛꯄꯅ ꯌꯥꯏꯊꯣꯏꯕꯤꯅ ꯇꯨꯝꯂꯤꯕ ꯀꯥꯗꯨ ꯌꯧꯔꯛꯂꯦ꯫ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯗꯕꯅ ꯏꯔꯥꯏ ꯂꯥꯏꯅ ꯀꯥꯗꯨꯗ ꯆꯪꯂꯛꯏ꯫ ꯅꯤꯡꯉꯥꯏꯗ ꯇꯨꯝꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯂꯥꯛꯃꯤꯟꯅꯕ ꯑꯅꯤꯗꯨ ꯏꯪꯒꯤꯠ ꯇꯧꯅꯈꯤ꯫ ꯇꯨꯝꯂꯤꯕ ꯌꯥꯏꯕꯨ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯊꯥꯡꯒꯦ ꯍꯥꯏꯅ ꯇꯧꯕꯒ ꯇꯨꯡꯗꯒꯤ ꯁꯥꯐꯨ ꯀꯟꯅ ꯀꯥꯎꯊꯣꯔꯛꯏ꯫ ꯅꯨꯄꯥ ꯑꯅꯤꯗꯨ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯁꯤꯜꯂꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯡꯒꯅꯨ ꯍꯥꯏꯕꯒꯨꯝꯅ ꯃꯈꯨꯠ ꯑꯗꯨꯅ ꯏꯪꯒꯤꯠ ꯇꯧꯏ, ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯁꯥꯎꯈꯤꯕꯅ ꯃꯃꯥꯏ ꯈꯨꯝꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯐꯨꯅꯅꯕ ꯇꯧꯔꯛꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯌꯥꯏꯊꯣꯏꯕꯤ ꯃꯤꯀꯞ ꯊꯣꯔꯛꯇꯨꯅ ꯈꯪꯅ ꯍꯧꯒꯠꯇꯨꯅ ꯐꯝꯃꯤ꯫ ꯃꯈꯣꯜ ꯊꯣꯛꯍꯟꯗ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯕꯨ ꯇꯝꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯌꯥꯏꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯅꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯁꯣꯛꯄ ꯑꯅꯤ ꯑꯗꯨ ꯄꯨꯊꯣꯛꯈꯤ꯫ ꯅꯨꯄꯥꯗꯨ ꯃꯃꯥꯏ ꯈꯨꯝꯂꯤꯕꯗꯨ ꯂꯧꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯌꯦꯛꯅꯕ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯅ ꯋꯥꯖꯥꯎ ꯉꯥꯡꯂꯨꯔꯒ ꯀꯔꯤꯒꯤ ꯃꯤꯍꯨꯜ ꯆꯣꯡꯂꯤꯕ? ꯃꯥꯒꯤ ꯌꯥꯇꯣꯟ ꯎꯔꯞ ꯇꯧꯕ ꯃꯤꯅꯣꯛ ꯑꯗꯨ ꯅꯣꯛꯁꯤꯜꯂꯝꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕꯤꯔꯣ ꯃꯖꯥꯏꯕꯦꯝꯃ꯫ ꯊꯣꯡꯁꯪꯗ ꯅꯪꯒꯤ ꯁꯥꯍꯦꯕ ꯃꯆꯥ ꯂꯩ ꯍꯥꯏꯕꯁꯦ ꯀꯥꯎꯕꯤꯒꯅꯨ꯫ ꯅꯨꯃꯤꯠ ꯑꯗꯨ ꯀꯣꯅꯨꯡꯒꯤ ꯃꯤꯅ ꯆꯣꯟꯅ ꯇꯤꯜꯂꯤ꯫ ꯂꯣꯟꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯝꯕꯒꯤ ꯐꯥꯔꯁꯤ ꯇꯧꯗꯨꯅ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯊꯣꯏꯅꯨꯗꯤ ꯄꯥꯈꯠꯄꯅ ꯇꯧꯐꯝ ꯈꯪꯂꯝꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯁꯦꯡꯕ ꯍꯦꯛ ꯍꯥꯏꯈꯤꯕꯗ ꯃꯈꯣꯏꯁꯨ ꯗꯁꯥ ꯇꯥꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯅ ꯃꯈꯣꯏꯒꯤ ꯃꯤꯡꯗꯤ ꯄꯜꯂꯝꯗ꯭ꯔꯦ꯫ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯂꯥꯟꯃꯤ ꯑꯅꯤ ꯑꯗꯨꯕꯨ ꯍꯥꯠꯈꯤ꯫ ꯕ꯭ꯔꯤꯇꯤꯁ ꯁꯥꯎꯅ ꯃꯌꯥꯝ ꯇꯥꯅꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ꯫ ꯃꯇꯨꯡ ꯑꯩꯒꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗ ꯁꯤꯡꯅꯔꯛꯄ ꯑꯃꯠꯇ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯃꯤꯌꯥꯝꯁꯨ ꯈꯪꯕꯤꯌꯨ, ꯉꯁꯤ ꯐꯥꯎꯕ ꯑꯩꯍꯥꯛꯅ ꯀꯅꯥꯒꯤꯁꯨ ꯐꯠꯇꯅꯕ ꯇꯧꯈꯤꯕ ꯂꯩꯇ꯭ꯔꯤ꯫ ꯑꯩꯉꯣꯟꯗ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯒꯤ ꯑꯩꯒꯤ ꯏꯆꯥꯕꯨ ꯑꯅꯤꯔꯛ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯝꯕ? ꯏꯄꯥ ꯏꯄꯨꯒꯤ ꯑꯍꯨꯝꯂꯛ ꯁꯨꯕꯗꯗꯤ ꯕꯤꯔꯖꯤꯠ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯃꯁꯛ ꯇꯥꯛꯀꯅꯤ꯫ ꯃꯇꯝꯗꯤ ꯍꯧꯖꯤꯟꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯥꯒꯤ ꯑꯆꯥꯟꯕ ꯂꯥꯟꯃꯤ ꯑꯅꯤ ꯁꯤꯈꯤꯕꯗ ꯆꯥꯎꯔꯦꯜꯒꯤ ꯑꯁꯥꯎꯕꯗꯤ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯃꯌꯥꯝꯕꯒꯤ ꯂꯟ ꯊꯨꯝ ꯄꯥꯟꯕ ꯍꯦꯟꯃꯟꯈꯤꯕꯅ ꯑꯐ ꯐꯠꯇ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯟꯊꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤ꯫ ꯂꯣꯟꯅ ꯂꯥꯟꯃꯤ ꯑꯅꯤꯗ ꯄꯥꯎ ꯄꯤꯈꯤ꯫ ꯄꯤꯕꯥꯔꯦꯜꯗꯤ ꯌꯥꯏꯊꯣꯏꯕꯤꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯦꯂꯩ ꯁꯅꯥꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯅꯨꯡꯇꯤꯒꯤ ꯀꯣꯅꯨꯡꯗ ꯂꯥꯛꯆꯩ, ꯑꯗꯨꯕꯨ ꯌꯥꯏꯊꯣꯏꯕꯤꯗꯤ ꯄꯤꯕꯥꯔꯦꯜꯕꯨ ꯄꯥꯝꯗꯕꯅꯤꯅ ꯂꯩꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯒꯨꯜꯃꯣꯍꯣꯔ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯃꯥꯒꯤ ꯁꯥꯍꯦꯕ ꯃꯆꯥ ꯑꯗꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯖꯩ꯫ ꯑꯁꯨꯝꯅ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕꯗ ꯆꯠꯇꯨꯅ ꯂꯥꯛꯄꯅꯤ ꯌꯥꯏꯊꯣꯏꯕꯤ꯫ ꯈꯪꯍꯧꯗꯅ ꯃꯥꯕꯨ ꯃꯔꯨꯝ ꯑꯃꯗ ꯆꯤꯡꯁꯤꯟꯈꯤꯕ ꯑꯗꯨꯗ ꯏꯄꯥ ꯄꯥꯈꯠꯅ ꯃꯤꯁꯛ ꯑꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯁꯂꯥꯏ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯅꯨꯄꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯑꯃꯗꯤ ꯃꯥꯒꯤ ꯂꯥꯟꯃꯤ ꯑꯃꯒ ꯆꯠꯈꯤꯕ ꯑꯗꯨ ꯌꯥꯏꯊꯣꯏꯕꯤꯁꯨ ꯎꯏ꯫ ꯏꯉꯛ ꯉꯛꯅ ꯍꯪꯂꯛꯏ꯫ ꯑꯁꯤ ꯂꯥꯛꯑꯒ ꯀꯩꯗꯧꯔꯒꯦ? ꯃꯈꯣꯏꯁꯤꯅꯤ ꯅꯪꯒꯤ ꯌꯦꯛꯅꯕ꯫ ꯑꯦ, ꯑꯩꯒ ꯅꯣꯡꯃꯇꯁꯨ ꯀꯧꯅꯕ ꯃꯤꯁꯛ ꯅꯠꯇꯦ꯫ ꯑꯩ ꯃꯣꯏ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯑꯗꯨꯒ ꯁꯥꯍꯦꯕ ꯃꯆꯥ, ꯑꯩ ꯃꯖꯥꯏꯕꯦꯝꯃ ꯃꯤꯂꯩ ꯁꯅꯥ ꯅꯠꯇꯦ꯫ ꯑꯩꯒꯤ ꯃꯤꯡꯗꯤ ꯌꯥꯏꯊꯣꯏꯕꯤ꯫ ꯁꯂꯥꯏ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯃꯤ꯫ ꯑꯩꯁꯨ ꯈꯪꯏ ꯅꯍꯥꯛ ꯃꯤꯂꯩ ꯁꯅꯥ ꯅꯠꯇꯦ ꯍꯥꯏꯕ꯫ ꯑꯩꯅ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯈꯤꯕ ꯑꯗꯣ ꯅꯈꯣꯏ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯅꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯅꯪꯒꯤ ꯃꯔꯝꯗ ꯊꯤꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯩꯅ ꯀꯣꯅꯨꯡꯗ ꯂꯥꯛꯄꯗ ꯅꯪ ꯂꯩꯔꯝꯕ ꯎꯕꯗ ꯉꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯅꯍꯥꯛꯇꯤ ꯃꯖꯥꯏꯕꯦꯝꯃꯒ ꯁꯛ ꯃꯥꯟꯅꯕꯤ ꯑꯣꯏꯔꯝꯂꯦ꯫ ꯑꯩ ꯏꯆꯦꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯂꯥꯛꯄꯅꯤ꯫ ꯃꯍꯥꯛ ꯑꯗꯣ ꯑꯩꯒꯤ ꯏꯆꯦꯅꯤ꯫
ꯑꯩꯈꯣꯏ ꯑꯅꯤ ꯐꯥꯏꯕꯣꯛꯅꯤ ꯏꯃꯥꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯝꯕꯅꯤ ꯏꯅꯤꯡꯊꯧ ꯕꯤꯔꯖꯤꯠ ꯑꯉꯥꯡ ꯌꯥꯎꯗꯕꯅ ꯑꯩꯒꯤ ꯏꯆꯦꯕꯨ ꯌꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯦꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯗ꯭ꯔꯦ ꯃꯍꯥꯛ ꯍꯤꯡꯂꯝꯒꯅꯤ ꯍꯥꯏꯕ ꯑꯩꯗꯤ ꯊꯥꯖꯗ꯭ꯔꯦ ꯀꯔꯤ ꯍꯥꯏꯕ ꯑꯩꯒꯤ ꯏꯆꯦꯕꯨ ꯁꯥꯌꯦꯃꯆꯥ ꯑꯩꯅ ꯏꯆꯦꯕꯨ ꯊꯤꯕ ꯂꯥꯛꯂꯤꯕ ꯑꯁꯦ ꯐꯪꯂꯔꯣꯏꯗꯕ꯭ꯔꯥ ꯑꯩꯁꯨ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯃꯖꯥꯏꯕꯦꯝꯃ ꯃꯦꯂꯩ ꯁꯅꯥꯗ ꯇꯥꯈꯤꯕ ꯗꯁꯥ ꯑꯁꯦ ꯅꯍꯥꯛꯄꯨꯗꯤ ꯑꯩꯅ ꯇꯥꯍꯜꯂꯣꯏ ꯑꯗꯨꯕꯨ ꯅꯍꯥꯛ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯃꯖꯥꯏꯕꯦꯝꯃꯅꯤ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤꯕꯨ ꯅꯪꯅ ꯋꯥꯍꯟꯒꯅꯨ ꯅꯪꯒꯤ ꯑꯔꯣꯟꯕ ꯑꯁꯦ ꯑꯇꯩ ꯀꯅꯥ ꯑꯃꯠꯇꯗ ꯑꯩꯅ ꯍꯥꯏꯔꯣꯏ ꯑꯗꯨꯒ ꯌꯥꯏ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯤꯡ ꯑꯩꯉꯣꯟꯗꯗꯤ ꯂꯣꯏꯅ ꯇꯝꯂꯛꯎ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯌꯥꯇꯟ ꯎꯔꯞ ꯇꯧꯕ ꯃꯤꯅꯣꯛ ꯑꯗꯨ ꯅꯣꯛꯂꯝꯂꯒ ꯆꯠꯈꯤ ꯕꯤꯔꯖꯤꯠ ꯑꯃꯗꯤ ꯆꯥꯎꯔꯦꯜ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯏ ꯆꯥꯎꯔꯦꯜ ꯍꯟꯗꯛ ꯁꯅꯥꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯅꯍꯥꯛꯅ ꯀꯔꯤꯒꯤꯅꯤ ꯍꯥꯏꯅ ꯈꯟꯕꯒꯦ ꯑꯩꯅ ꯈꯟꯕ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯗꯕ ꯀꯅꯥ ꯑꯃꯅ ꯁꯤꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩꯗꯣ ꯅꯅꯥꯎꯗꯤ ꯆꯥꯎꯔꯦꯜ ꯅꯪ ꯑꯃ ꯂꯩ ꯍꯥꯏꯕꯒꯤ ꯑꯩꯅ ꯆꯥꯎꯊꯣꯛꯆꯕꯅꯤ ꯅꯪꯅꯁꯨ ꯏꯆꯥ ꯁꯅꯥꯕꯨ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯨ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯗꯅ ꯏꯆꯥ ꯄꯣꯏꯔꯩꯇꯣꯟꯒ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯦꯛ ꯁꯣꯏꯈꯤꯕꯗ ꯅꯪ ꯑꯩ ꯑꯋꯥꯕ ꯇꯥꯒꯗꯧꯔꯤꯕꯅꯤ ꯐꯔꯦ ꯐꯔꯦ ꯅꯪꯒꯤ ꯆꯠꯀꯗꯕ ꯅꯊꯧ ꯑꯗꯨ ꯆꯠꯆꯔꯣ ꯊꯣꯏꯅꯨꯅ ꯃꯔꯛ ꯊꯜꯂꯛꯏ ꯏꯇꯩ ꯅꯅꯥꯎ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯁꯅꯥꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯛꯑꯕꯅꯤ ꯅꯨꯄꯥꯒ ꯁꯨꯝ ꯀꯣꯏꯆꯠ ꯆꯠꯃꯤꯟꯅꯕ ꯎꯔꯒ ꯀꯣꯅꯨꯡꯒꯤ ꯃꯤꯡꯆꯠ ꯁꯣꯛꯂꯛꯀꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯤꯔꯝ ꯃꯆꯥꯅꯤ ꯃꯥꯒ ꯂꯣꯏꯅꯔꯤꯕꯗꯣ ꯃꯤꯅ ꯇꯝꯂꯛꯄ ꯄꯥꯎ ꯇꯥꯔꯒ ꯑꯩꯈꯣꯏꯗꯤ ꯃꯥꯏ ꯑꯁꯦ ꯅꯣꯡꯀꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ ꯏꯇꯩ ꯊꯣꯏꯅꯨ ꯅꯪꯒꯤꯁꯨ ꯅꯆꯥꯅꯤ ꯂꯝ ꯍꯦꯜꯂꯕꯗꯤ ꯅꯪꯁꯨ ꯋꯥꯔꯛꯄ ꯌꯥꯏꯅ ꯑꯗꯨꯒ ꯅꯈꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯣ ꯃꯗꯨꯗꯤ ꯂꯥꯟꯒꯅꯤ ꯁꯂꯥꯏ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩ ꯃꯨꯟꯅ ꯈꯪꯏ ꯃꯥꯒ ꯂꯣꯏꯅꯗꯨꯅ ꯆꯠꯂꯤꯕ ꯃꯈꯩ ꯑꯩꯒꯤ ꯏꯆꯥ ꯁꯅꯥ ꯀꯩꯁꯨ ꯇꯧꯔꯣꯏ ꯃꯤꯅ ꯄꯉꯥꯡꯗ ꯉꯥꯡꯕ ꯋꯥꯗꯨꯁꯨ ꯊꯥꯖꯔꯨꯒꯅꯨ ꯂꯥꯟꯃꯤ ꯑꯃ ꯆꯪꯂꯛꯇꯨꯅ ꯅꯤꯡꯊꯧꯗ ꯄꯥꯎ ꯇꯝꯃꯤ ꯏꯅꯤꯡꯊꯧ ꯁꯂꯥꯏ ꯂꯛꯍꯧꯏ ꯅꯤꯡꯊꯧ ꯎꯅꯒꯦ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏ ꯑꯩ ꯊꯣꯔꯛꯑꯒꯦ ꯍꯥꯏꯔꯝꯃꯨ ꯐꯒꯅꯤ ꯅꯤꯡꯊꯧ ꯕꯤꯔꯖꯤꯠ ꯃꯌꯥꯝꯒꯤ ꯄꯨꯟꯐꯝ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯪꯂꯦꯟ ꯑꯗꯨꯗ ꯂꯥꯛꯏ ꯁꯂꯥꯏꯁꯨ ꯐꯝꯗꯨꯅ ꯅꯤꯡꯊꯧꯕꯨ ꯉꯥꯏꯔꯝꯃꯤ ꯁꯂꯥꯏ ꯀꯔꯤ ꯄꯥꯎ ꯂꯩꯔꯦ ꯁꯦꯡꯅ ꯇꯝꯃꯨ ꯇꯥꯁꯤ ꯋꯥꯁꯦ ꯃꯇꯧ ꯀꯔꯝꯅ ꯇꯝꯒꯗꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯦ ꯑꯁꯦꯡꯕꯗꯨ ꯆꯤꯡꯅꯗꯅ ꯍꯥꯏꯌꯨꯅꯦ ꯁꯂꯥꯏ ꯁꯂꯥꯏ ꯋꯥꯗꯨ ꯍꯥꯏꯒꯦ ꯍꯥꯏꯅ ꯇꯧꯕꯒ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯆꯥꯎꯔꯦꯜ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯀꯥꯊꯣꯛꯂꯝꯕ ꯃꯌꯥ ꯑꯗꯨ ꯎꯝꯁꯤꯟꯗꯨꯅ ꯋꯥ ꯊꯩꯗꯣꯔꯛꯏ ꯑꯩꯈꯣꯏꯒ ꯈꯨꯜꯊꯪꯅꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡꯗ ꯂꯂꯣꯟꯕ ꯆꯠꯄ ꯌꯥꯅꯅꯕ ꯆꯤꯡꯒꯤ ꯂꯝꯁꯤꯡꯗ ꯆꯠꯇꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤꯟꯍꯟꯅꯤꯡꯉꯤ ꯄꯣꯏꯔꯩ ꯑꯩꯈꯣꯏ ꯑꯅꯤ ꯎꯔꯈꯨꯜ ꯆꯠꯂꯨꯕꯒꯤ ꯄꯥꯎ ꯍꯥꯏꯖꯈꯤꯕ ꯑꯗꯣ ꯇꯥꯕꯤꯔꯕ꯭ꯔꯥ ꯏꯅꯤꯡꯊꯧ ꯑꯉꯝꯕꯅ ꯇꯝꯕꯗꯒꯤ ꯇꯥꯔꯦ ꯑꯩꯁꯨ ꯎꯔꯈꯨꯜꯒꯤ ꯈꯨꯂꯥꯛꯄꯅ ꯇꯠꯇꯅ ꯁꯒꯣꯜ ꯂꯥꯟꯃꯤ ꯊꯥꯔꯛꯇꯨꯅ ꯄꯥꯎ ꯇꯝꯂꯝꯂꯕꯅꯤ ꯁꯅꯥ ꯃꯥꯡꯈꯤꯕꯒꯤ ꯃꯊꯥ ꯁꯥꯕꯗꯨꯗ ꯎꯔꯈꯨꯜ ꯆꯠꯄꯗꯣ ꯇꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯦꯔꯥ ꯍꯥꯎ ꯆꯣꯡꯕ ꯑꯁꯤ ꯌꯧꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯩ ꯑꯃꯨꯛꯇꯪꯗꯤ ꯆꯠꯂꯨꯈꯤꯒꯅꯤ ꯏꯅꯤꯡꯊꯧ ꯁꯅꯥꯒꯤ ꯐꯥꯈꯤꯗꯕ ꯆꯦꯟꯅꯕꯁꯤꯡ ꯑꯗꯣ ꯅꯍꯥꯟ ꯁꯪꯒꯥꯏ ꯃꯅꯨꯡꯗ ꯂꯣꯏꯅ ꯆꯪꯂꯝꯕꯁꯤꯡ ꯑꯗꯣ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ ꯑꯊꯨꯕꯗ ꯑꯩ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯑꯒꯦ ꯁꯂꯥꯏ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯑꯩꯅ ꯂꯦꯝꯅ ꯑꯃꯠꯇ ꯊꯥꯔꯣꯏ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯩ ꯅꯪꯒꯤ ꯅꯇꯤꯛ ꯅꯊꯧꯅꯥ ꯑꯗꯣ ꯑꯩꯅ ꯃꯨꯟꯅ ꯈꯪꯏ ꯏꯆꯥ ꯁꯅꯥꯁꯦ ꯅꯍꯥꯛ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯌꯦꯡꯁꯤꯟꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯏ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗ ꯆꯥꯎꯔꯦꯜ ꯂꯥꯛꯄꯗ ꯇꯥꯏ ꯆꯤꯟꯕꯥꯜ ꯆꯤꯡꯂꯞ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯆꯪꯈꯤ ꯃꯇꯝꯗꯤ ꯍꯧꯖꯤꯟꯈꯤꯕ ꯈꯪꯍꯧꯗꯦ ꯄꯤꯕꯥꯔꯦꯜ ꯌꯥꯏꯊꯣꯏꯕꯤꯅ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯔꯤ ꯑꯃꯗꯤ ꯁꯥꯔꯒꯦ ꯈꯟꯅ ꯀꯣꯅꯨꯡꯗ ꯂꯥꯛꯏ ꯃꯥꯒꯤ ꯂꯥꯏꯕꯛ ꯐꯕꯅ ꯚꯥꯅꯨ ꯑꯃꯗꯤ ꯕꯤꯔꯖꯤꯠ ꯂꯩꯔꯝꯗ꯭ꯔꯦ ꯅꯤꯡꯉꯣꯜ ꯀꯥ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯃꯅꯥꯏ ꯑꯃꯗ ꯄꯥꯎ ꯄꯤꯈꯤ ꯌꯥꯏꯊꯣꯏꯕꯤ ꯄꯤꯕꯥꯔꯦꯜꯕꯨ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛꯁꯨ ꯊꯣꯔꯛꯂꯦ ꯒꯨꯜꯃꯣꯍꯣꯔ ꯍꯧꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯑꯅꯤꯗꯨ ꯐꯝꯃꯤꯟꯅꯩ ꯁꯅꯥ ꯏꯪꯅ ꯇꯞꯅ ꯀꯧꯔꯛꯄ ꯄꯤꯕꯥꯔꯦꯜꯒꯤ ꯈꯣꯟꯖꯦꯜꯅꯤ ꯀꯩ ꯂꯩꯔꯒꯦ ꯑꯩꯕꯨ ꯎꯅꯁꯦꯅ ꯍꯥꯏꯔꯤꯕꯗꯤ ꯄꯤꯕꯥꯔꯦꯜ ꯌꯥꯏꯊꯣꯏꯕꯤꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯄꯦꯟꯕ ꯑꯣꯏꯗꯦ ꯇꯥꯅꯤꯡꯈꯤꯕꯅꯤ ꯑꯗꯨꯉꯩ ꯃꯦꯂꯩ ꯁꯅꯥꯅ ꯃꯥꯕꯨ ꯎꯕ ꯈꯨꯗꯤꯡꯒꯤ ꯌꯥꯝꯕꯨꯡꯆꯥ ꯍꯥꯏꯅ ꯀꯧꯕꯗꯨ ꯉꯁꯤꯁꯨ ꯀꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯈꯤꯕꯅꯤ ꯄꯤꯕꯥꯔꯦꯜꯅ ꯋꯥ ꯃꯈꯥ ꯇꯥꯗ ꯇꯨꯃꯤꯟꯅ ꯂꯩ ꯌꯥꯏꯊꯣꯏꯕꯤꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯈꯜꯂꯤꯕ ꯃꯤꯁꯛꯇꯣ ꯑꯩꯗꯤ ꯅꯠꯇꯦ ꯑꯩ ꯅꯪꯕꯨ ꯎꯅꯗꯨꯅ ꯋꯥꯁꯦ ꯍꯥꯏꯒꯦ ꯈꯜꯂꯤꯕꯅꯤ ꯀꯨꯏꯔꯕꯅꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯆꯥꯗꯕꯅ ꯍꯥꯏꯕ ꯐꯔꯛ ꯇꯥꯈꯤꯕꯅꯤ ꯀꯔꯤ ꯑꯣꯏꯗꯕ ꯑꯃꯨꯛ ꯍꯥꯏꯒꯦ ꯍꯥꯏꯔꯤꯕꯅꯣ ꯁꯅꯥ
ꯑꯩ ꯃꯤꯂꯩꯁꯅꯥ ꯅꯠꯇꯦ ꯈꯣꯟꯖꯦꯜ ꯀꯜꯂꯕ ꯍꯥꯏꯔꯛꯄꯅꯤ ꯑꯩ ꯔꯥꯖꯀꯨꯃꯥꯔꯤꯁꯨ ꯅꯠꯇꯦ ꯅꯈꯣꯏꯅ ꯁꯅꯥ ꯁꯅꯥ ꯃꯤꯂꯩꯁꯅꯥ ꯍꯥꯏꯔꯤꯕꯗꯣ ꯑꯩꯒꯤ ꯏꯆꯦꯅꯤ ꯃꯤꯐꯠꯇ ꯈꯔꯅ ꯏꯆꯦꯗꯣ ꯀꯗꯥꯏꯗ ꯊꯝꯕꯤꯈ꯭ꯔꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯑꯩꯗꯤ ꯏꯆꯦꯒꯤ ꯈꯣꯡꯒꯨꯜꯂꯤꯕ ꯂꯥꯛꯄꯅꯤ ꯅꯠꯇꯦ ꯅꯪ ꯑꯩꯒꯤ ꯃꯤꯂꯩꯁꯅꯥꯅꯤ ꯌꯦꯡꯉꯨꯇꯣ ꯁꯤꯗ ꯂꯥꯏꯕꯛꯇ ꯇꯥꯔꯤꯕ ꯗꯥꯛꯐꯝ ꯑꯁꯤ ꯎꯔꯕ꯭ꯔꯥ ꯃꯁꯦ ꯑꯩꯒꯤ ꯏꯆꯦꯗꯗꯤ ꯌꯥꯎꯗꯕꯅꯤ ꯄꯤꯕꯥꯔꯦꯜ ꯂꯥꯏꯕꯛ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯄꯤꯕꯥꯔꯦꯜ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯌꯥꯏꯊꯣꯏꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯊꯨꯅ ꯂꯧꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯅꯤꯡꯕ ꯀꯥꯏꯅ ꯃꯈꯨꯠ ꯑꯗꯨ ꯊꯥꯗꯣꯔꯛꯏ ꯊꯥ 2ꯒꯤ ꯃꯃꯥꯡꯅꯤ ꯅꯨꯃꯤꯠ ꯑꯗꯨ ꯀꯥꯡ ꯍꯧꯕ ꯅꯨꯃꯤꯠ ꯑꯣꯏꯔꯝꯃꯤ ꯃꯖꯥꯏꯕꯦꯝꯃ ꯃꯤꯂꯩꯁꯅꯥ ꯄꯤꯕꯥꯔꯦꯜꯒ ꯄꯨꯟꯅ ꯀꯣꯅꯨꯡꯒꯤ ꯃꯟꯗꯤꯔ ꯑꯗꯣꯝꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯂꯝꯕꯅꯤ ꯃꯤꯂꯩꯁꯅꯥ ꯃꯈꯨꯠ ꯑꯗꯨꯗ ꯊꯝꯅꯥ ꯃꯔꯛꯇ ꯑꯉꯥꯡꯕ ꯑꯉꯧꯕ ꯊꯝꯆꯦꯠ ꯂꯦꯡꯗꯨꯅ ꯄꯥꯏ ꯑꯌꯨꯛ ꯑꯅ ꯄꯤꯕꯥꯔꯦꯜꯅ ꯍꯦꯛꯂꯛꯈꯤꯕꯅꯤ ꯑꯅꯤ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯣꯅꯨꯡꯒꯤ ꯃꯤꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯏ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯣꯏꯅꯔꯛꯄꯅ ꯑꯅꯤꯁꯤ ꯌꯥꯝꯅꯁꯨ ꯆꯥꯟꯅꯖꯩ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯅꯖꯕꯅꯤ ꯄꯤꯕꯥꯔꯦꯜ ꯃꯤꯂꯩꯁꯅꯥ ꯑꯗꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯆꯠꯄꯅꯤ ꯌꯦꯠꯀꯤ ꯈꯨꯅꯤꯡ ꯃꯌꯥꯗ ꯂꯩꯔꯤꯕ ꯗꯥꯛ ꯑꯗꯨ ꯎꯕꯗ ꯍꯪꯉꯤ ꯁꯅꯥ ꯀꯔꯤꯒꯤ ꯗꯥꯛꯅꯣ ꯁꯤꯗꯤ ꯌꯥꯝꯕꯨꯡꯆꯥ ꯏꯃꯥꯅ ꯍꯥꯏꯕꯗ ꯆꯥꯅꯤ ꯍꯥꯏꯌꯦ ꯑꯩꯒꯤ ꯄꯣꯛꯄꯗꯒꯤ ꯌꯥꯎꯔꯛꯑꯕꯅꯤ ꯑꯩꯈꯣꯏꯅ ꯃꯨꯊꯠꯂꯁꯨ ꯌꯥꯔꯔꯣꯏ ꯍꯥꯏꯌꯦ ꯑꯣ ꯑꯩꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯁꯤꯒꯨꯝꯕ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯃꯥꯡꯈ꯭ꯔꯁꯨꯅꯦ ꯊꯤꯐꯝ ꯈꯪꯗ꯭ꯔꯁꯨ ꯑꯩꯒꯤ ꯈꯨꯠꯇ ꯊꯨꯡꯂꯤꯕ ꯆꯥꯁꯤꯗ ꯑꯗꯨꯝ ꯊꯤꯔꯛꯑꯣ ꯑꯩ ꯑꯣꯏꯔꯝꯃꯗꯕꯅꯤ ꯌꯥꯏꯊꯣꯏꯕꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯕ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜ ꯃꯪꯂꯝꯕꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯃꯨꯟꯅ ꯌꯥꯏꯊꯣꯏꯕꯤꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯍꯥꯛ ꯀꯅꯥꯅꯣ ꯀꯗꯥꯏꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯁꯅꯥ ꯁꯥꯗꯨꯅ ꯀꯔꯤꯒꯤ ꯂꯥꯛꯂꯤꯕꯅꯣ ꯑꯩꯒꯤ ꯁꯅꯥ ꯀꯗꯥꯏꯗ ꯂꯩꯍꯧꯏ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯨꯄꯤꯗꯨꯒꯤ ꯄꯥꯝꯕꯣꯝ ꯑꯅꯤꯗꯨ ꯄꯥꯏꯔꯒ ꯄꯥꯈꯠꯅ ꯍꯪꯂꯛꯄꯅꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯏꯊꯣꯏꯕꯤ ꯏꯉꯛꯉꯛꯅ ꯄꯤꯕꯥꯔꯦꯜꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯑꯩꯒꯤ ꯏꯆꯦ ꯊꯤꯕ ꯂꯥꯛꯄꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯒꯅꯤ ꯈꯟꯅ ꯎꯅꯕ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯏꯆꯦꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯅꯠꯇꯅ ꯑꯩꯅ ꯎꯕ ꯐꯪꯗ꯭ꯔꯦ ꯑꯅꯤꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯂꯣꯟꯅ ꯂꯥꯛꯄ ꯆꯥꯎꯔꯦꯜꯒꯤ ꯃꯤ ꯑꯃꯅ ꯂꯣꯏꯅ ꯇꯥꯍꯧꯔꯝꯃꯤ ꯁꯣꯝꯗꯅ ꯁꯂꯥꯏ ꯃꯥꯒꯤ ꯃꯇꯥꯎ ꯄꯣꯏꯔꯩꯒ ꯇꯥꯡꯈꯨꯜ ꯈꯨꯜꯂꯥꯛꯄꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯆꯤꯡ ꯑꯗꯨꯒꯤ ꯐꯖꯕꯗꯨ ꯎꯕꯗ ꯄꯣꯏꯔꯩꯗꯨ ꯁꯨꯔ ꯇꯥꯕꯣꯏ ꯇꯥꯗꯕꯣꯏ ꯏꯁꯩ ꯁꯛꯂꯛꯏ ꯁꯂꯥꯏꯅ ꯈꯣꯟꯖꯦꯜ ꯑꯗꯨꯒ ꯏꯕꯣ ꯑꯩꯈꯣꯏ ꯀꯥꯡꯕꯨ ꯂꯥꯛꯑꯦꯅ ꯁꯥ ꯀꯩ ꯑꯃꯨꯛ ꯊꯣꯛꯂꯛꯇꯅ ꯅꯁꯛꯇꯨꯅꯒ ꯂꯝꯍꯨꯏ ꯃꯥꯜꯂꯦ ꯈꯣꯟꯖꯦꯜꯃꯛꯅ ꯈꯔ ꯐꯖꯔꯗꯤ ꯐꯩ ꯀꯂꯩꯅꯤꯅꯦ ꯅꯪꯗꯤ ꯂꯣꯈꯥꯁꯦ ꯀꯥꯎꯊꯔꯝꯕ ꯅꯁꯥꯗꯣ ꯃꯇꯠ ꯃꯇꯠ ꯇꯠꯈꯩ ꯇꯥꯅꯤꯁꯦ ꯄꯤꯛꯏꯗꯨꯒ ꯉꯥꯡꯊꯣꯛ ꯁꯛꯇꯣꯔꯛꯏꯗꯨꯒ ꯅꯈꯣꯡꯗꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯥꯡꯅꯒ ꯂꯥꯛꯄ ꯍꯩꯇ꯭ꯔꯣ ꯋꯥꯅꯒ ꯋꯥꯕꯅꯦ ꯅꯪ ꯑꯣꯏꯅ ꯀꯥꯎꯊꯔꯝꯅꯤꯀꯣ ꯁꯣꯝꯗꯅ ꯆꯥꯎꯔꯦꯜꯒꯤ ꯑꯔꯣꯟꯕ ꯃꯤ ꯑꯃ ꯂꯥꯛꯇꯨꯅ ꯆꯥꯎꯔꯦꯜꯗ ꯄꯥꯎ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯃꯤꯂꯩꯁꯅꯥ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯂꯛꯄꯗꯗꯤ ꯑꯐꯕ ꯁꯥꯔꯒ ꯅꯤꯡꯊꯧꯗ ꯏꯟꯁꯤꯜꯂꯒꯦ ꯈꯟꯅ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯆꯥꯎꯔꯦꯜ ꯕ꯭ꯔꯤꯖꯤꯠꯀꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯁꯂꯥꯏ ꯑꯃꯗꯤ ꯄꯣꯏꯔꯩꯅ ꯀꯣꯅꯨꯡ ꯍꯜꯂꯛꯄꯗꯗꯤ ꯀꯣꯅꯨꯡꯒꯤ ꯃꯤꯅ ꯆꯣꯟꯅ ꯇꯤꯟꯗꯨꯅ ꯂꯩꯔꯝꯂꯦ ꯑꯈꯪ ꯑꯍꯩ ꯐꯝꯅꯥꯏꯕ ꯀꯌా ꯑꯃꯁꯨ ꯂꯥꯛꯇꯨꯅ ꯂꯩꯔꯝꯃꯤ ꯌꯥꯏꯊꯣꯏꯕꯤ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯇꯨꯃꯤꯟꯅ ꯃꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯂꯦꯞꯂꯤ ꯁꯂꯥꯏ ꯃꯇꯧꯗꯨ ꯂꯥꯞꯇꯛ ꯌꯦꯡꯉꯤ ꯃꯌꯥꯝ ꯇꯥꯅꯅꯕ ꯃꯑꯣꯡꯗ ꯆꯥꯎꯔꯦꯜꯅ ꯍꯥꯏꯔꯛꯏ ꯑꯁꯨꯛ ꯀꯨꯏꯕ ꯊꯥ ꯑꯃꯁꯦ ꯃꯍꯥꯛꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯃꯤꯅꯝꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯁꯥꯗꯨꯅ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯂꯟ ꯊꯨꯝꯁꯤꯡ ꯑꯁꯤ ꯄꯥꯝꯕꯒꯤꯗꯃꯛꯇ ꯏꯆꯥ ꯃꯤꯂꯩꯁꯅꯥꯕꯨ ꯃꯍꯥꯛꯅ ꯍꯥꯠꯈꯤꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯃꯁꯤꯒꯤ ꯃꯤꯍꯥꯠꯄꯤꯁꯦ ꯃꯌꯥꯝ ꯐꯥꯔꯁꯤ ꯇꯧꯗꯨꯅ ꯍꯥꯠꯀꯗꯕꯅꯤ ꯌꯥꯏꯊꯣꯏꯕꯤ ꯈꯣꯟꯖꯦꯜ ꯀꯜꯂꯞ ꯅꯤꯡꯉꯝꯗꯅ ꯍꯥꯏꯔꯛꯏ ꯅꯠꯇꯦ ꯑꯩ ꯃꯤꯍꯥꯠꯄꯤ ꯅꯠꯇꯦꯌꯦ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯑꯩꯕꯨ ꯂꯥꯟꯅ ꯎꯔꯤꯕ ꯑꯩꯒꯤ ꯏꯆꯦꯒꯤ ꯈꯣꯡꯒꯨꯜꯂꯤꯕ ꯂꯥꯛꯆꯕꯅꯤ ꯅꯈꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕ ꯃꯖꯥꯏꯕꯦꯝꯃ ꯃꯤꯂꯩꯁꯅꯥ ꯑꯩꯒꯤ ꯏꯆꯦꯅꯤ ꯑꯩꯒꯤ ꯏꯃꯥꯅ ꯁꯤꯗ꯭ꯔꯤꯉꯩ ꯃꯤꯀꯨꯞꯇ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯔꯝꯕꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯐꯩꯕꯣꯛ ꯑꯣꯏꯕꯅ ꯁꯛꯁꯨ ꯃꯥꯟꯅꯕꯅꯦ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤꯅ ꯑꯩꯒꯤ ꯏꯆꯦꯕꯨ ꯃꯆꯥ ꯁꯛꯅ ꯌꯣꯛꯆꯔꯒꯦ ꯍꯥꯏꯅ ꯄꯨꯈꯤꯕꯅꯤ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯄꯗ ꯑꯩꯗꯤ ꯃꯤꯂꯩꯁꯅꯥ ꯅꯠꯇꯦ ꯍꯥꯏꯕꯗ ꯊꯥꯖꯕꯤꯈꯤꯗꯕꯅꯤ ꯑꯩꯒꯤ ꯏꯔꯥꯜꯁꯦ ꯀꯔꯤꯅꯣ ꯑꯩꯅ ꯏꯆꯦꯒ ꯁꯛ ꯃꯥꯟꯅꯔꯨꯕ ꯑꯁꯤ ꯑꯩꯒꯤ ꯏꯔꯥꯜꯂꯥ ꯍꯦ ꯆꯤꯟꯊꯤꯕꯤ ꯅꯆꯤꯟ ꯊꯤꯒꯅꯨ ꯅꯪꯅ ꯁꯣꯏꯗꯅ ꯍꯥꯠꯄ ꯑꯣꯏꯒꯅꯤ ꯅꯪꯅ ꯅꯠꯇꯅ ꯀꯅꯥꯅ ꯍꯥꯠꯀꯗꯧꯔꯤ ꯏꯅꯤꯡꯊꯧ ꯑꯆꯨꯝ ꯑꯔꯥꯜ ꯌꯦꯡꯂꯒ ꯕꯤꯆꯥꯔ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯑꯁꯦꯡꯕꯅꯤ ꯑꯩꯗꯤ ꯃꯖꯥ ꯏꯕꯦꯝꯃꯁꯨ ꯅꯠꯇꯦ ꯅꯤꯡꯊꯧꯒꯤ ꯃꯆꯥꯁꯨ ꯑꯣꯏꯅꯤꯡꯗꯦ ꯑꯩꯅ ꯀꯜꯂꯛꯄ ꯑꯄꯥꯝꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯃꯣꯏꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯑꯔꯥꯟꯕ ꯉꯥꯛꯇꯅꯤ ꯕꯥꯅꯨ ꯌꯥꯏꯊꯣꯏꯕꯤꯒꯤ ꯈꯨꯠꯄꯥꯏꯗꯨꯅ ꯌꯦꯡꯉꯤ ꯃꯤꯂꯩꯁꯅꯥꯒꯤ ꯊꯨꯝꯈꯤꯕ ꯆꯥ ꯑꯗꯨ ꯌꯥꯎꯔꯝꯗ꯭ꯔꯕꯗ ꯃꯥꯁꯨ ꯃꯆꯥ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯂꯦ ꯅꯨꯡꯉꯥꯏꯇ ꯌꯥꯏꯊꯣꯏꯕꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯕꯗ ꯑꯩꯒꯤ ꯁꯅꯥ ꯂꯥꯛꯂꯦ ꯈꯟꯅ ꯏꯃꯥꯅ ꯀꯌꯥꯗ ꯍꯔꯥꯎꯖꯔꯨꯕ
ꯑꯗꯨꯉꯩ ꯏꯆꯥꯗꯨꯅ ꯄꯤꯛꯂꯤꯉꯩ ꯏꯆꯥ ꯎꯅꯤꯡꯕꯅ ꯉꯥꯎꯔꯕ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯃꯥꯒꯤ ꯃꯊꯥꯗꯒꯤ ꯄꯨꯔꯛꯈꯤꯕꯒꯤ ꯃꯍꯩꯅ ꯏꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯁꯥꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯐꯪꯂꯤ꯫ ꯏꯆꯥ ꯃꯥꯟꯕꯤ, ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯅꯆꯤꯜ ꯅꯅꯥꯎꯕꯨ ꯑꯩꯅ ꯂꯥꯞꯅꯍꯜꯂꯨꯔꯦ꯫ ꯅꯪꯅ ꯀꯣꯅꯨꯡꯁꯤꯗ ꯅꯆꯦꯕꯨ ꯎꯅꯕ ꯂꯥꯛꯂꯕꯁꯨ ꯑꯩꯅ ꯅꯆꯦꯕꯨ ꯎꯅꯍꯟꯕꯗꯤ ꯉꯝꯂꯔꯣꯏ꯫ ꯏꯃꯥꯒꯤ ꯁꯅꯥ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ? ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ ꯁꯅꯥ꯫ ꯆꯥꯎꯔꯦꯜꯅ ꯀꯞꯅ ꯂꯥꯎꯅꯕꯅ ꯀꯥꯟꯅꯔꯣꯏ꯫ ꯃꯁꯤꯒꯤ ꯃꯤꯍꯥꯠꯄꯤ ꯆꯤꯟꯊꯤꯕꯤꯁꯦ ꯍꯥꯠꯀꯗꯕꯅꯤ꯫ ꯃꯥꯅ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯔꯒ ꯃꯌꯥꯝ ꯊꯥꯖꯕꯤꯔꯨꯅꯨ꯫ ꯃꯁꯦ ꯆꯤꯟꯊꯤꯕꯤꯅꯤ꯫ ꯊꯥ 2 ꯆꯨꯞꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯃꯆꯤꯟ ꯊꯤꯔꯒ ꯂꯩꯔꯕꯅꯤ꯫ ꯃꯁꯤꯅ ꯉꯥꯡꯕ ꯋꯥꯕꯨ ꯃꯌꯥꯝ ꯊꯥꯖꯕꯤꯔꯨꯅꯨ꯫ ꯃꯔꯥꯜꯒꯤ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ꯫ ꯊꯣꯏꯅꯨ ꯋꯥꯝꯇ ꯍꯥꯏꯗꯦ ꯇꯨꯃꯤꯟꯅ ꯀꯨꯝꯍꯩ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯌꯥꯝ ꯑꯗꯨ ꯏꯔꯥꯡ ꯂꯥꯡꯅꯩ꯫ ꯏꯍꯥꯡ ꯍꯥꯡꯂꯝꯕ ꯑꯇꯤꯌꯥꯁꯨ ꯃꯝꯁꯤꯜꯂꯛꯂꯝꯃꯤ꯫ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯁꯂꯥꯏ ꯌꯥꯏꯊꯣꯏꯕꯤꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯔꯛꯏ꯫ ꯌꯥꯏꯊꯣꯏꯕꯤ ꯃꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯛꯄ ꯑꯗꯨꯗ ꯀꯅꯥꯅꯣ ꯈꯟꯅ ꯌꯦꯡꯂꯛꯄꯅꯤ꯫ ꯁꯥꯌꯦꯝ ꯃꯆꯥ, ꯃꯇꯤꯛ ꯂꯩꯕ ꯀꯅꯥꯅꯣ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯌꯥꯏꯊꯣꯏꯕꯤꯕꯨ ꯄꯨꯒꯗꯕ? ꯃꯁꯥꯒꯤ ꯃꯔꯥꯜ ꯀꯨꯞꯁꯤꯟꯅꯕ ꯃꯔꯥꯜ ꯂꯩꯇꯕ ꯃꯤꯗ ꯇꯥꯏꯅꯁꯟꯕꯗꯤ ꯀꯣꯅꯨꯡꯒꯤ ꯃꯆꯠꯅ꯫ ꯃꯔꯥꯜ ꯂꯩꯕ ꯃꯤꯗꯨ ꯈꯛꯇ ꯃꯨꯟꯅ ꯊꯤꯕꯤꯗꯨꯅ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ꯫ ꯍꯌꯦꯡꯉꯥꯡ, ꯅꯊꯧꯅꯇꯅ ꯅꯊꯧ ꯁꯥꯒꯅꯨ꯫ ꯃꯐꯝ ꯑꯁꯤꯗ ꯁꯩꯗꯥꯡ ꯍꯜꯂꯒ ꯋꯥ ꯆꯥꯎꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯅꯪ ꯍꯤꯡꯐꯨꯝ ꯐꯨꯝꯃꯨꯔꯣ ꯍꯥ? ꯑꯩꯅ ꯍꯥꯏꯕꯁꯤꯗ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯈ꯭ꯔꯒꯦ? ꯑꯩꯒꯤꯁꯨ ꯁꯣꯏꯔꯗꯤ ꯏꯁꯥꯅ ꯌꯥꯖꯒꯅꯤ꯫ ꯑꯆꯨꯝ ꯃꯔꯥꯜ ꯈꯪꯂꯒ ꯆꯩꯔꯥꯛ ꯄꯤꯖꯧ ꯍꯥꯏꯖꯕꯅꯤ꯫ ꯃꯁꯤꯗꯤ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ꯫ ꯃꯔꯥꯜ ꯍꯥꯏꯕꯕꯨ ꯁꯅꯥ ꯁꯥꯁꯤꯟꯅꯗꯨꯅ ꯀꯣꯅꯨꯡꯗ ꯂꯩꯔꯛ ꯃꯦꯂꯩ ꯁꯅꯥꯁꯨ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯍꯥꯠꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯀꯣꯅꯨꯡꯒꯤ ꯋꯥꯗ ꯃꯤꯇꯣꯞ ꯅꯪ ꯌꯥꯎꯔꯛꯀꯅꯨ꯫ ꯅꯈꯣꯏ ꯕ꯭ꯔꯤꯇꯤꯁ ꯃꯆꯥꯒꯤ ꯑꯣꯏꯗ ꯄꯥꯗꯕꯁꯤꯡ ꯑꯗꯣ ꯃꯐꯝꯁꯤꯗ ꯆꯟꯅꯔꯣꯏ꯫ ꯅꯃꯥ ꯑꯣꯛꯇꯕꯤ ꯑꯗꯨꯒꯤ ꯃꯆꯥꯅꯤ꯫ ꯅꯪꯕꯨ ꯀꯌꯥꯝ ꯐꯔꯗꯅ? ꯁꯂꯥꯏꯗꯣ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗ ꯆꯥꯎꯔꯦꯜꯒꯤ ꯉꯛꯁꯝꯒꯤ ꯐꯨꯔꯤꯠꯇꯨ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯤ ꯑꯗꯨꯒ ꯁꯥꯎꯅ ꯉꯥꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯆꯤꯟ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯏꯃꯥꯕꯨ ꯎꯁꯤꯠꯇꯅ ꯉꯥꯡꯂꯕ ꯅꯊ꯭ꯋꯥꯏ ꯑꯗꯣ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯧꯒꯗꯕꯅꯤ꯫ ꯆꯥꯎꯔꯦꯜꯒꯤ ꯍꯨꯏꯔꯣꯏꯁꯤꯡ ꯑꯗꯨ ꯆꯦꯟꯁꯤꯜꯂꯛꯀꯦ ꯍꯥꯏꯅ ꯇꯧꯏ꯫ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯁꯒꯣꯜ ꯄꯔꯦꯡ ꯄꯔꯦꯡ ꯊꯧꯖꯤꯜꯂꯛꯄ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯍꯟꯗꯣꯛꯅꯩ꯫ ꯒꯨꯜꯃꯣꯍꯣꯔ ꯄꯥꯝꯕꯤ ꯑꯗꯨꯗꯁꯨ ꯎꯔꯣꯛ ꯀꯌꯥ ꯑꯃ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯄꯥꯏꯔꯝꯃꯤ꯫ ꯌꯥꯏꯊꯣꯏꯕꯤ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯃꯃꯥꯡꯗ ꯃꯥꯅ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯌꯥꯏ, ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯑꯋꯥꯕ ꯀꯣꯛꯂꯅꯤ꯫ ꯅꯪꯅ ꯅꯤꯡꯕꯁꯨ ꯊꯨꯡꯂꯅꯤ꯫ ꯏꯆꯥꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛꯄꯗꯣ ꯏꯃꯥꯕꯨ ꯑꯃꯨꯛꯇ ꯎꯍꯜꯂꯛ꯫ ꯅꯠꯇ꯭ꯔꯕꯗꯤ ꯏꯃꯥ ꯂꯥꯏꯔꯩꯄꯥꯛ ꯌꯧꯕ ꯉꯝꯂꯔꯣꯏ꯫ ꯅꯆꯤꯜ ꯅꯅꯥꯎ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯕ ꯎꯔꯒ ꯏꯃꯥꯒꯤ ꯁꯥꯟꯇꯤ ꯐꯪꯕ ꯑꯣꯏꯖꯔꯒꯦ꯫ ꯌꯥꯏꯊꯣꯏꯕꯤ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯎꯔꯦ ꯒꯨꯜꯃꯣꯍꯣꯔ ꯃꯁꯥꯗ ꯃꯗꯣꯝ ꯑꯃꯈꯛ ꯇꯣꯡꯂꯤꯕ ꯑꯗꯨ꯫ ꯑꯀꯣꯏꯕ ꯑꯗꯨꯗ ꯎꯔꯣꯛ ꯃꯌꯥꯝ ꯑꯃꯁꯨ ꯄꯥꯏ꯫ ꯑꯇꯤꯌꯥꯁꯨ ꯖꯔ ꯖꯔ ꯃꯝꯁꯤꯜꯂꯛꯂꯦ꯫ ꯌꯥꯏꯊꯣꯏꯕꯤ ಮಿꯠꯌꯦꯡ ꯊꯩꯗꯣꯛꯇꯨꯅ ꯁꯒꯣꯜ ꯄꯔꯦꯡ ꯁꯟꯒꯥꯔꯤ ꯄꯔꯦꯡ ꯊꯧꯖꯤꯜꯂꯛꯄ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯇꯥꯡꯈꯨꯜ ꯅꯤꯡꯉꯣꯜ ꯑꯃꯒꯤ ꯃꯇꯤꯛ ꯆꯥꯕ ꯐꯤꯖꯦꯠ ꯁꯦꯠꯂꯤ꯫ ꯁꯝꯂꯥꯡ ꯑꯗꯨ ꯆꯣꯏꯖꯥꯏꯅꯅ ꯊꯥꯗꯣꯛꯏ꯫ ꯃꯤꯠꯌꯦꯡ ꯈꯣꯡꯊꯥꯡ ꯃꯥꯏꯊꯣꯡ ꯀꯔꯤꯃꯠꯇ ꯈꯦꯠꯅꯗꯦ꯫ ꯐꯤꯖꯣꯜ ꯈꯛꯅꯤ ꯃꯥꯟꯅꯗ꯭ꯔꯤꯕ꯫ ꯌꯥꯏꯊꯣꯏꯕꯤ ꯉꯛꯅ ꯆꯤꯡꯅꯅ ꯆꯪꯂꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯂꯩꯔꯝꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯑꯉꯛꯄ ꯑꯃꯗꯤ ꯊꯥꯖꯗꯕꯅ ꯌꯦꯡꯉꯤ꯫ ꯃꯥꯅꯤ, ꯅꯨꯄꯤꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯃꯖꯥ ꯏꯕꯦꯝꯃ ꯃꯦꯂꯩ ꯁꯅꯥꯅꯤ꯫ ꯚꯥꯅꯨ ꯃꯆꯥꯅꯨꯄꯤꯕꯨ ꯎꯕꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯄꯤ꯫ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯊꯣꯏꯅꯨ ꯄꯥꯈꯠꯄꯅ ꯃꯁꯥꯗꯨ ꯂꯩꯇꯥꯔꯝꯗꯦ꯫ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯊꯣꯛꯈꯤꯒꯦ ꯍꯥꯏꯅ ꯇꯧꯕꯒ ꯁꯂꯥꯏ ꯑꯃꯗꯤ ꯄꯤꯕꯥꯔꯦꯜꯅ ꯃꯃꯥꯡꯃꯛꯇꯗ ꯊꯠꯆꯤꯟꯈ꯭ꯔꯦ꯫ ꯁꯂꯥꯏ ꯀꯥꯛꯇꯛꯅ ꯍꯥꯏꯔꯛꯏ꯫ ꯉꯥꯏꯈꯣ, ꯂꯤꯂꯥ ꯃꯈꯥ ꯆꯠꯊꯔꯝꯈꯨ꯫ ꯚꯥꯕꯣꯛ ꯃꯆꯤ ꯂꯦꯡꯗ꯭ꯔꯤ꯫ ꯅꯪꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯁꯥꯟꯅꯔꯛꯂꯤꯕ ꯂꯤꯂꯥꯁꯦ ꯂꯣꯏꯁꯤꯜꯂꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯥ? ꯂꯣꯏꯁꯤꯟꯕ ꯍꯩꯇ꯭ꯔꯕꯅꯤꯅ ꯑꯩꯅ ꯑꯃꯨꯛ ꯂꯣꯏꯁꯤꯟꯕ ꯇꯥꯔꯦ꯫ ꯅꯣꯡꯁꯥꯒꯤ ꯃꯥꯡꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯝꯍꯨꯏꯅ ꯆꯣꯡꯕ ꯉꯝꯒꯅꯤ? ꯑꯐꯪꯕ ꯂꯝꯍꯨꯏ, ꯅꯪꯒꯤ ꯍꯨꯏꯔꯣꯏ ꯑꯅꯤ ꯑꯩꯅ ꯐꯥꯈꯤꯕꯗꯣ ꯏꯔꯥꯏ ꯂꯥꯏꯅ ꯐꯥꯕꯅꯤ ꯈꯟꯕ꯭ꯔꯥ? ꯀꯣꯅꯨꯡꯁꯤꯗ ꯅꯪꯅ ꯈꯜꯂꯤꯕꯨ ꯑꯄꯪꯕ ꯉꯥꯛꯇ ꯂꯩꯁꯤꯔꯣ ꯍꯥ? ꯕꯤꯔꯖꯤꯠ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯪꯉꯤ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯏꯆꯥ ꯀꯗꯥꯏꯗ ꯂꯩꯔꯨꯕꯅꯣ? ꯄꯥꯕꯨꯡꯗ ꯁꯦꯡꯅ ꯍꯥꯏ꯫ ꯃꯔꯥꯜ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯅꯤꯡꯊꯧ ꯕꯤꯔꯖꯤꯠ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ꯫ ꯄꯥꯕꯨꯡ, ꯋꯥꯔꯤ ꯄꯨꯝꯕ ꯈꯨꯔꯥ ꯃꯆꯥꯗ ꯍꯪꯕꯤꯌꯨ꯫ ꯃꯈꯣꯏꯅ ꯑꯩꯕꯨ ꯄꯨꯗꯨꯅ ꯆꯠꯂꯒ ꯑꯉꯝꯕ ꯂꯣꯛ ꯑꯗꯨꯗꯒꯤ ꯑꯩꯕꯨ ꯃꯈꯥꯗ ꯏꯟꯊꯔꯝꯕꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯕꯤꯔꯖꯤꯠ ꯑꯃꯗꯤ ꯚꯥꯅꯨꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯆꯥꯎꯔꯦꯜ ꯃꯃꯥꯏ ꯅꯣꯟꯊꯛꯈꯤ꯫ ꯃꯁꯥꯅ ꯃꯔꯥꯜ ꯌꯥꯖꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯆꯧ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ, ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯕꯤꯔꯖꯤꯠ ꯃꯅꯥꯎꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯁꯥꯐꯨ ꯀꯟꯅ ꯊꯥꯏ꯫ ꯆꯥꯎꯔꯦꯜ ꯆꯩꯅꯥꯗꯨ ꯈꯥꯡꯕ ꯑꯣꯏꯅ ꯃꯃꯥꯏ ꯑꯗꯨ ꯄꯥꯏꯁꯤꯜꯂꯤ꯫ ꯅꯪꯃꯛꯅ ꯑꯩꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯝꯂꯕ? ꯀꯩꯁꯨ ꯂꯩꯇꯕ, ꯁꯤꯕꯗꯁꯨ ꯄꯨꯕ ꯌꯥꯔꯔꯣꯏꯗꯕ ꯂꯝꯁꯤꯡ ꯑꯁꯤꯕꯨ ꯑꯩꯅ ꯑꯩꯒꯤ ꯏꯆꯥ ꯁꯅꯥꯒꯤ ꯁꯔꯨꯛ ꯈꯔꯗꯪ ꯂꯧꯕꯁꯤꯗ
Masidasu nangna amu mitaraktuna ichabu hadanaba phawbo hotnaramlabako. Nangsibu aiga hek pokminaba aigi inawniko. Thachau, ai yam soikre. Ngasi phawda. Aina icha poirei tonbu. Aigi hek pokjaba icha nupani khanna luna tawraga. Nangnadi aigi icha se aikoi inate haina hatpa phawba ngamle natra. Kari chairak. Aina nangonda pigadaba. Chaurel. Nangna suyamna phatriba se karigino. Aigi laizariba lan thum pumnamak lawkhibada sawgadaba nayamba nati. Asuk nungsiba aigi hek pokjaba ichani khanna thamjariba aigi icha sanani. Aigi nungsiba marupki mafamdagi phigaw sana tangna phangjakhiba sanani. Mayamdo yow langkhanarei khara amanasu kanna lawsinari manawi bungo hatlo haina magi nupi thoinu masana maralia jaduna makok nonna ngakpiu haisarami. Yaithoibi maje ubada harauje adubu changsilubadi ngamde. Melei sana wari pumba salaina tambadagi khanglabani masu changsinba ngamda manawbu yengduna lei. Banu machanupi melei sana amadi yaithoibibu kauduna hairei. Yai sana imagi nakta lao. Karigino nakhoi anina tongan lepliba. Nakhoi anise aigi itaduna huntoklamlabasu ngasi haiba numit asidagidi aigi icha oirabani. Nakhoi anibu icha sakna yoktuna itagi laman singba saklagi. Yaithoibi machebu chena kole. Chemcha imana hairambada nangdi nabuksu yamna phai. Imabu suluna tawbi hai. Asukuiba matamse aigi iche ama leiramgani haibadi aina thazarudabani. Ai ngasidi yam harawi. Melei sana konseli manawgi mataw aduda melei sana masu yaibu konbiduna hai. Aisu khalude asuk ngakpa punsida thengnarakani haiba. Banu leiriba lanmi sing aduda hairei. Nakhoi kana lei mara leiriba sing ase puthokho masak sing ase yengningde. Thoinu banu da khurumduna hai. Ichebema nanawbo amukta ngakpiyo. Kanagi inaw nangumba aigi inaw leite. Asi haiduna tharikbu makhongna inthoki. Chaurel amadi thoinu puthokhrabada tangkhul khulakba adu ningthau khurumduna hai. Iningthau matam kuina aina konung asida amuktang lakhe khanjarakpa. Ngasidi Prabhu Jishuna janbiri. Ipa khulakpa aigi ichabu tekta kaidana aigi ifamda sinabiba. Aina karina laman singba ngamujagat. Karigino ningthauna kappa tawhaide pi daithokpiyune. Asuk kuiba chahi kaya se nangna jingmi aikhoigidamakta hotnabikhiba mayamdo ai kaudabane. Jingmi tammi anigi nungsiba ase hayengwai charon suron phawba nungsinaba adunini aina pambadi. Maitai ningthau aigi angangsingna pamda chatpada ko lokta ising thakpige haina tawbada nangi ichase thingnabani ko. Asuk kuiba se aigi yumda adum thampiba ado mase gyan taba sungam ngamdabani. Mahakna gyan tarakpada wari pumba libadagi ko aikhoina khangbibani. Aduga ningthauda aikhoina karamna paw pisige khanaringaida tu sigina hapakhang anise aikhoi khulda lakpibani. Maitai macha mali khana paw tambada makhoidi nupi macha sibu thiba lakpa oirambani. Ipa khulakpa aina ngamkhai leitana thagachari. Kari karamna ipana penanaba aina seba tawjagani. Maitai ningthau nangi wahai tabada ay apenba oire. Aigi karisu tawdrabasu yare. Isu nupina tekta kaidana khanba ngambase isor mahakni. Aikhoi punna isorbu khurumse. Ningthauna sinduna jingdagi lakpa tangkhul ichili naw singi punna achawa chakle nama sinduna koilang rami. Mayamdagi karan taraga da laizaba poireina hairei. Tangkhul leisabi ama lawsilasira khangde. Phajai khulakpai macha nupise. Salaina nangi mita phajadaba nupise amta laitabani. Migi icham chamba leisabi sida amuk mitarurano. Nangi konungi mandir senabi masam khoibi tenway ama leibado aduga yam chanani nangdi. Sak nang hek lawru adudi. Poirei sauna thoki Bibarel amadi salai wa amata ngangda tumina leine. Bibarel na tapna hairei. Maro gyan tanadaba kharana marupta hairoidaba wa kaya ma haikre lana khanaroisi. Ai kaisu khandida marupna phauramgadaba awabado aisu khangi. Ngasidagi aikhoi anisu marup oirasi. Hoi marup. Anido lengon nei poireina. Kaino
Nobani na matang icha chada na swai de irang tormisina. Pibarel, salai sibu nangi mituda amo moina ururabro. Asom dana aiga to mala chak ta ina koilaw la hori. Ho thibong do. Hana habiru la o. Sak ani jidi. Namai dane thomjan jangsani. Sampal jina thomjalo haibra. Jaurel amadi thoinu kaisum sangda thamki. Poireiton mama mapana tauramba phattaba sing adu ikai khibana konungdagi mapal thoklamde. Numito pibarel amadi melaisana anigi haijing kharai puba numitni. Machil manau anido punna laiminaba phangbada yamna haraurami yai thoibina. Chemcha nangi nuksi panthong yaukhidorine ko. Nangi sumatam lakanida. Nangbu salaiga khangnadabrane. Khangnadida. Aingonda nongmata nuksisu haide. Lona lona he yengba khakni. Aisu mangonda phongdokpa ngamde. Ado nangbu asengbagi salaise nungdi nuksibra. Yai thoibi khumde ikaibana mamaido no thaduna lay. Salaise aigi piklingai marupni yam phabani. Maitai khoigi sagai natraba sumadi maitai macha amadagi hena aikhoigi manipur bu nuksibani. Mabu nangi oibadi nangi laibak yamna phai. Aina sumase pharamdo mali na khali. Melai sanagi manakta lakpa salaisu aniduna sanariba waridu tahawi. Makhoigi manakta changlamda momon tawraga thoglai. Mabu thirakpa poireina uhauraduna hai. Khoirum momon ga noktana yam nungaina ga thoglai da aina somda thibada satori. Nangna matam chadana nokpase kijaini bo. Hadakna kanamu hatodono. Wathingangano kaigino ai thiribo. Ining thongna la oye. Pakhonya bagi machanu pipi khalira khangde. Wangang kaino mitau tawi. Cheksaloi taw. Moining thogi hongnabi nupa phabo boya dabani. Maya nupa oidogi themba yam hebani ko. Machanu pipi silo hairibani ne. Maya nupa ogi khalibani. Phajadri he nangso. Poireido matom tangang duna le phawi. Moi moi gidi amamam phangkidori. Aigisu tangkhul leisabido irang horubana pharani. Cha ising thoklaba matungda magi thokpa lei khara amana konunggi phajabadu yengnaduna koibusu yauri. Yai thoibi kana leitaba achikpa gulmohor makhongda tumina phamlingai mabu kaurei. Aina na tomta achikpada phamgano hairaga ngasi sung lerami. Tung onthoktuna yenglai. Sai macha nangoire. Kaidorino na tomta nangbu kibaga amta phawdra. Aidi butki di. Hojibu kai dei bunu mi phataba yam leibani cheksilo. Aina cheksilo haiba natro. Handakta natro thokriba thawdokta. Adudi moina khangdabagini aibu maja ibemani haina khanbagi oirambasu yai. Asumna thabal phaba numidangda gulmohor makhongda phamlaga thabal yengbase aidi yamna pami. Aigi yumsu yamna ningsingi. Iche unaba phanglabanina imaga pabungana thanamba. Aigi khangpok sang aduda hallage haina khalle. Yumduda natomda leibadu yarui. Karigi aina aigi yumda leibabu kanana kaidoba ngamdoiba. Aduga aikhoigi khungkhang adudadi mi phataba leite. Nakhoigi konung asidi ai leiningde. Natomda leiba yaroi. Leirabasu aiga punna leigadabani. Sai macha nangi yum leitabra. Nangna konungda dum leirise. Sai macha haigano. Aigi sagaise mangang sagaida imagi mapamda oina haplabani. Arkeni yambung haina ko. As aina khwaidagi pamjadaba yumnakni ngamjararoi. Yambung kaina. Nayumda leyo. Aigi yumda leifamga leizade. Aigi yum leiti hoi imagi mapamda leibani. Imasu leikidaba kuiri. Ima leitaba matungdagidi ai konungsida adumak chawrakhibani. Sai macha nangi wari se tabada yam nungaite. Ai khaktara ima ipa kainabagi awaba khangdibani haina khanbani. Nangi adugi mingdo kaurakano hairaga miyoibagi punsi ase tamba ngamde. Ngasi thokliba mayamsisu thajarudaba ngaktani. Aina nang nungsirakani haibase nangbu thajabrani. As nangdi ikaiba yam khangdajani na. Aina nungsiba mida ikairaga leiradi aigi oihodaba tabani. Yaningdabro. Nangnasu ai nungsi haiba aisu khangida. Ining thauda naya oijarage haina hairamladabani. Pibareli luhongbasi loibaga nangai amuk hongadabani. Sai macha nangsidi mine ikaini ikairi khangdaba wa yamna hai. Nangi ikaibado aingondadi yararoi. Ikaige hairagasu atopa mida ikairo. Tungdagi poireina. Somdana tabak mayamse aingonda loina thangzilami. Isis moina sida iranga tongna ledan. Pibarelga maja ibemaga hongdringida noini hana hongbiragi lao.
ꯄꯣꯏꯔꯩ ꯁꯂꯥꯏꯒꯤ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯆꯤꯡꯏ꯫ ꯅꯨꯄꯥ ꯑꯃꯁꯨ ꯃꯥꯒꯤ ꯌꯥꯇꯣꯟ ꯎꯔꯞ ꯇꯧꯕ ꯃꯤꯅꯣꯛ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯗ ꯅꯣꯛꯁꯤꯜꯂꯝꯂꯒ ꯆꯠꯈꯤ꯫ ꯌꯥꯏꯊꯣꯏꯕꯤ ꯅꯣꯛꯐꯦꯠ ꯇꯍꯧꯏ꯫ ꯒꯨꯜꯃꯣꯍꯣꯔ ꯃꯁꯥꯗ ꯇꯣꯡꯂꯤꯕ ꯎꯔꯣꯛ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏ, ꯏꯃꯥ, ꯄꯥꯕꯨꯡꯒ ꯅꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯌꯨꯀꯣ꯫ ꯎꯔꯣꯛ ꯑꯗꯨꯁꯨ ꯈꯣꯡꯅ ꯈꯣꯡꯅ ꯌꯥꯏꯊꯣꯏꯕꯤꯒꯤ ꯂꯦꯡꯖꯨꯝꯗ ꯇꯣꯡꯂꯝꯂꯒ ꯄꯥꯏꯈꯤ꯫ ꯆꯠꯈ꯭ꯔꯤꯕ ꯎꯔꯣꯛ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯌꯥꯏꯊꯣꯏꯕꯤ ꯒꯨꯜꯃꯣꯍꯣꯔ ꯃꯈꯣꯡꯗ ꯂꯦꯞꯍꯧꯏ꯫ ꯃꯇꯥꯡ ꯑꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯤꯒ ꯁꯛꯃꯥꯟꯅꯕꯤ ꯂꯩꯁꯥꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫